ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯣꯡꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯃꯥꯂꯦꯝꯉꯥꯟꯕ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩ ꯁꯃꯨꯔꯧ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯥꯏꯋꯥꯟꯗ PhD ꯇꯧꯔꯒ ꯂꯩꯖꯕꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯅ ꯇꯥꯏꯋꯥꯟꯗ ꯀꯔꯝꯅ ꯏꯇꯣꯝꯗ ꯂꯥꯛꯈꯤ ꯍꯥꯏꯕꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯇꯥꯏꯋꯥꯟꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯑꯩꯅ ꯀꯃꯥꯏꯅ ꯂꯩꯔꯛꯈꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩ ꯃꯌꯥꯝꯗ ꯀꯩꯅꯣꯝꯇ ꯁꯦꯡꯗꯣꯛꯆꯍꯧꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩ ꯁꯤꯗ ꯇꯥꯏꯋꯥꯟꯗ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯂꯩꯖꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯅ ꯄꯥꯎ ꯐꯥꯎꯔꯛꯇꯅ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯐꯣꯔꯝ ꯃꯦꯟꯊꯣꯛ ꯃꯦꯟꯁꯤꯟꯒꯤ ꯃꯇꯥꯡꯗ ꯍꯪꯕꯤꯔꯛꯄ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯥꯏꯗ ꯀꯩ ꯂꯩꯒꯦꯗꯣ ꯑꯗꯨꯕꯨ ꯑꯩꯁꯨ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯩ ꯁꯤꯗ ꯂꯩꯔꯤꯁꯦ ꯆꯍꯤ 3 ꯐꯥꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯀꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯖꯕꯁꯨ ꯅꯠꯆꯗꯦ ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯈꯣꯠꯄꯗ ꯑꯩ ꯃꯇꯦꯡ ꯇꯧꯖꯕꯗꯤ ꯉꯝꯖꯔꯣꯏꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯁꯤꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄ ꯈꯔ ꯈꯪꯖꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅꯦꯕ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯩꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯩꯅ ꯃꯇꯦꯡ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯅꯀꯣ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯃꯥꯏꯅ ꯊꯤꯒꯗꯒꯦ ꯍꯥꯏꯕꯗꯣ ꯁ꯭ꯇꯗꯤ ꯏꯟ ꯇꯥꯏꯋꯥꯟꯒꯤ ꯋꯦꯕꯁꯥꯏꯠꯇ ꯑꯗꯨꯗꯣ ꯑꯩ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯔꯛꯄꯗ ꯑꯩ ꯍꯥꯞꯆꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯣ ꯇꯥꯏꯋꯥꯟꯗ ꯂꯥꯛꯑ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯂꯩꯔꯛꯈꯤ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗ ꯑꯩꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯌꯧꯔꯛꯈ꯭ꯔꯦꯗꯅ ꯑꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤ ꯌꯧꯔꯛꯑ ꯃꯇꯨꯡꯁꯤꯗ ꯑꯍꯥꯟꯕꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯐꯤꯁꯇ ꯆꯪꯉꯦ ꯑꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯐꯤꯁꯇ ꯍꯦꯛ ꯆꯪꯕꯒ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯣꯏꯅ ꯆꯥꯏꯅꯤꯁꯇ ꯉꯥꯡꯖꯜꯂꯛꯑꯦꯕꯀꯣ ꯑꯗ ꯑꯩꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦꯀꯣ ꯆꯥꯏꯅꯤꯁꯇ ꯉꯥꯡꯕꯗ ꯑꯩꯗꯤ ꯑꯝꯇ ꯍꯩꯕ ꯅꯠꯇꯕꯅꯤ나 ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯏꯪꯂꯤꯁꯇ ꯈꯨꯝꯃꯦ ꯑꯩ ꯁꯨꯃꯥꯏꯅ ꯏꯟꯗꯤꯌꯥꯗꯩꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯣ ꯃꯣꯏꯅ ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯏꯟꯗꯤꯌꯥꯔꯅꯦ ꯅꯪ ꯃꯁꯛꯁꯦ ꯃꯥꯟꯗꯦꯗ ꯅꯠꯇ꯭ꯔꯒ ꯏꯟꯗꯣꯅꯦꯁꯤꯌꯥꯔꯣ ꯍꯥꯏ ꯑꯩꯅ ꯅꯠꯇꯦ ꯑꯩ ꯏꯟꯗꯤꯌꯥꯅꯦ ꯍꯥꯏ ꯑꯗꯣ ꯅꯪ ꯏꯟꯗꯤꯌꯥ ꯑꯣꯏꯔꯒ ꯃꯁꯛꯁꯦ ꯃꯥꯟꯅꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪ ꯏꯟꯗꯤꯌꯥ ꯑꯣꯏꯔꯁꯨ ꯀꯔꯝꯕ ꯃꯐꯝꯗꯩꯅꯣ ꯍꯥꯏ ꯑꯩꯅ ꯃꯅꯤꯄꯨꯔꯗꯩꯅꯤ ꯍꯥꯏ ꯑꯗꯣ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏ ꯂꯩꯒꯦ ꯈꯣꯠꯀꯦꯁꯦ ꯑꯩꯅ ꯒꯨꯒꯜ ꯃꯦꯞꯁꯤꯗ ꯇꯧꯔꯀꯥꯟꯗ ꯎꯠꯂꯦꯀꯣ ꯁꯨꯃꯥꯏꯅ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯃꯅꯤꯄꯨꯔꯗꯤ ꯁꯨꯃꯥꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒ ꯊꯪꯅꯕ ꯃꯐꯝ ꯑꯃꯅꯤꯅ ꯃꯣꯏꯗ ꯎꯠꯂꯀꯥꯟꯗ ꯃꯣꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯏꯋꯥꯟꯗ ꯍꯥꯟꯅꯗꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯍꯟ ꯁꯦꯅꯤꯌꯔ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯅꯣꯔꯠ ꯏꯁꯀꯤ ꯁꯥꯇ꯭ꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯝꯇ ꯂꯩꯇ꯭ꯔꯤꯕ ꯑꯗꯨꯗꯨꯅ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯏꯟꯗꯤꯌꯥ ꯃꯆꯥ ꯍꯥꯏꯔꯒꯅ ꯃꯣꯏꯒꯤ ꯁꯥꯎꯠ ꯏꯟꯗꯤꯌꯟꯒꯨꯝꯕ ꯑꯗꯩ ꯅꯣꯔꯠꯀꯤ ꯑꯇꯣꯞꯄ ꯑꯣꯏꯅ ꯎꯕꯅꯤꯅ ꯃꯁꯛꯇꯣ ꯃꯥꯟꯅꯗꯕ ꯈꯤꯇꯪ ꯃꯣꯏꯅ ꯈꯦꯠꯅꯅ ꯎꯕꯗꯨꯗ ꯁꯨꯝ ꯉꯛꯄꯩꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯑꯍꯥꯟꯕ ꯂꯥꯛꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯇ꯭ꯔꯥꯟꯁꯀ꯭ꯔꯤꯞ ꯀꯩꯀꯥ ꯄ꯭ꯔꯣꯕꯤꯖꯅꯦꯜ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯩꯀꯥꯁꯦ ꯄꯤꯁꯟꯒꯦ ꯇꯧꯀꯥꯟꯁꯤꯗ ꯃꯣꯏꯅ ꯍꯥꯏꯔꯦ ꯅꯪ ꯀꯩꯅꯣ ꯑꯣꯔꯤꯖꯤꯅꯦꯜ ꯗꯤꯒ꯭ꯔꯤꯗꯣ ꯌꯥꯎꯗꯕꯅꯤꯅ ꯍꯧꯖꯤꯛ ꯅꯪ ꯃꯤꯡ ꯆꯟꯕꯗꯤ ꯌꯥꯈꯤꯔꯣꯏ ꯑꯗꯨꯕꯨ ꯀ꯭ꯂꯥꯁꯇꯤ ꯌꯥꯎ ꯌꯥꯅꯤ ꯍꯥꯏꯔꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯆꯥꯟꯗꯤꯒꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯗꯤꯒ꯭ꯔꯤꯗꯣ ꯄꯤꯔꯛꯇ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯌꯨ ꯇꯛꯑꯁꯨ ꯄꯤꯕꯤꯌꯨ ꯌꯥꯗ꯭ꯔꯦ ꯉꯥꯏꯌꯨ ꯈꯣꯠꯂꯣꯅ ꯇꯧꯗꯅ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀ꯭ꯂꯥꯁꯇꯤ ꯍꯧꯖꯪꯈ꯭ರೆ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯉꯥꯏꯔꯦꯀꯣ ꯑꯗꯣ ꯉꯥꯏꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯁꯦ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯇꯥꯏꯋꯥꯟꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯚꯤꯖꯥꯁꯦ ꯔꯦꯁꯤꯗꯦꯟ ꯚꯤꯖꯥꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗ ARC ꯑꯦꯂꯥꯏꯟ ꯔꯦꯁꯤꯗꯦꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯅ ꯑꯃ ꯄꯤꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯟ ꯀꯥꯔꯠꯀꯤ ꯇꯥꯏꯞꯇ ꯑꯙꯥꯔ ꯀꯥꯔꯠꯀꯤ ꯇꯥꯏꯞꯇ ꯇꯧꯕ ꯑꯃꯀꯣ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯁꯤꯗ ꯀꯩ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯦꯟꯔꯣꯜꯃꯦꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯩꯁꯦ ꯃꯤꯡ ꯆꯜꯂ ꯃꯇꯨꯡꯗ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯦꯟꯔꯣꯜꯃꯦꯟ ꯇꯧꯕꯗꯤ ꯌꯥꯗ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄ꯭ꯔꯣꯕꯤꯖꯅꯦꯜ ꯗꯤꯒ꯭ꯔꯤꯗꯣ ꯄꯨꯔꯛꯑꯃꯤꯅ ꯑꯣꯔꯤꯖꯤꯅꯦꯜꯗꯤ ꯐꯪꯗ꯭ꯔꯤ ꯑꯗꯨ ꯃꯇꯝꯗꯁꯨꯀꯣ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗ ꯃꯣꯏꯅ ꯏꯃꯦꯜ ꯊꯥꯔꯛꯄꯁꯨ ꯌꯥꯎꯋꯦꯀꯣ ꯆꯥꯟꯗꯤꯒꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤꯗꯤ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯍꯥꯔꯠ ꯀꯣꯄꯤꯗꯣ ꯄꯤꯗ꯭ꯔꯤꯉꯩꯗ ꯑꯗꯨꯐꯥꯎꯗ ꯂꯩꯇ꯭ꯔꯤꯕꯀꯣ ꯑꯩꯗꯤ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯀ꯭ꯔꯤꯞꯄꯨꯗꯤ ꯀꯩꯅꯣꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇꯕꯨꯗꯤ ꯑꯩꯒꯤ ꯃꯥꯔꯛ ꯀꯩꯀꯥꯕꯨꯗꯤ ꯂꯣꯏ ꯊꯣꯛꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯃꯤꯡ ꯆꯟ ꯌꯥꯗ꯭ꯔꯦ ꯑꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯅꯪ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯇꯥꯏꯋꯥꯟꯁꯤ ꯂꯥꯛꯑ ꯃꯇꯨꯡꯗ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯡꯗꯧꯕꯅꯤ ꯁ꯭ꯇꯥꯏꯄꯦꯟ ꯄꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁ꯭ꯇꯥꯏꯄꯦꯟ ꯄꯤꯕꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯡꯒꯗꯧꯕꯅꯤ ꯑꯗꯨꯅ ꯕꯦꯡ ꯑꯦꯀꯥꯎꯟꯁꯦ ꯍꯥꯡꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ARC ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤꯁꯦ ꯆꯪꯉꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁꯀꯤ ಥꯥ 3ꯒꯤ ꯍꯥꯟꯅ ꯄꯤꯒꯗꯧꯕꯅꯤ ꯂꯨꯄꯥ 3,000 ꯇꯥꯏꯋꯥꯟꯒꯤꯀꯣ ꯏꯟꯗꯤꯌꯥ ꯄꯩꯁꯥ ꯃꯇꯝꯗꯨꯗ 6,000 खितंग हेलमदौ माले को मतमदा लोपा 1 NTD डॉलर का कनोगा इंडिया की 2.7 INR का मानगुम तौए माइ तौजिदा अई सोम नाकंद यारोइदम अई गाइदा यारोइ को यारोइ अदैदी बैंक अकाउंट हांगददी स्टाइपेन जु चांगप यारोइ बैंक अकाउंट हांग कनोदी ARC जो यावदरदी बैंक अकाउंट हांगबा यारो हारे
ARC ꯗꯣ ꯌꯥꯎꯅ ꯍꯣꯠꯅꯕꯗ ꯃꯤꯡ ꯆꯟꯗ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯃꯤꯡ ꯆꯟꯅ ꯍꯣꯠꯅꯕꯗ ꯑꯣꯔꯤꯖꯤꯅꯦꯜ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ ꯌꯥꯎꯗ ꯌꯥꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯦ ꯐꯔꯛ ꯇꯥꯔꯦꯀꯣ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯗꯣꯔꯃꯤꯇ꯭ꯔꯤ ꯍꯥꯟꯅ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯗꯣꯔꯃꯤꯇ꯭ꯔꯤꯁꯦ ꯕꯨꯛ ꯇꯧꯔꯦ ꯗꯣꯔꯃꯤꯇ꯭ꯔꯤꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯂꯣꯏꯅ ꯄꯤꯔꯦꯀꯣ ꯄꯤꯔ ꯂꯣꯏꯔ ꯃꯇꯨꯡꯁꯤꯗ ꯑꯩꯁꯦ ꯗꯣꯔꯃꯤꯇ꯭ꯔꯤ ꯑꯩ ꯋꯥꯈꯜꯗꯅ ꯗꯣꯔꯃꯤꯇ꯭ꯔꯤ ꯍꯥꯏꯔ ꯀꯥꯟꯗ ꯑꯗꯨꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯈꯔ ꯑꯗꯨꯝ ꯆꯠꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯨꯃꯥꯏꯅ ꯇꯥꯎꯟ ꯃꯅꯨꯡꯗ ꯂꯩꯕꯅꯦꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯥꯔꯀꯦꯠ ꯑꯦꯔꯤꯌꯥ ꯑꯣꯏ ꯇꯥꯎꯟꯒꯤ ꯃꯥꯒꯤ ꯗꯨꯀꯥꯟ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯕ ꯃꯔꯛꯇ ꯑꯗꯨꯝ ꯐꯥꯎꯔꯒ ꯑꯗꯨꯝ ꯆꯠꯂꯦꯀꯣ ꯑꯗꯨꯃꯥꯏꯅ ꯀꯥꯟꯗ ꯆꯠꯂꯀꯥꯟꯁꯤꯗ ꯗꯣꯔꯃꯤꯇ꯭ꯔꯤꯁꯤꯗ ꯌꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ 4 ꯁꯤꯇꯔꯅꯤ ꯃꯊꯛꯇꯅ ꯐꯃꯨꯡ ꯂꯩꯔꯀꯥꯟꯗ ꯃꯈꯥꯗꯅ ꯇꯦꯕꯜ ꯀꯩꯀꯥ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯗꯣꯔꯃꯤꯇ꯭ꯔꯤꯒꯤ ꯔꯨꯝꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦꯀꯣ ꯍꯥꯏꯐꯦꯠ ꯍꯥꯄꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯒ ꯑꯩꯒꯤ ꯔꯨꯝꯃꯦꯠꯁꯤꯡꯁꯦ ꯍꯣꯡꯀꯣꯡ ꯃꯆꯥ ꯉꯥꯛꯇꯅꯦꯕ ꯍꯣꯡꯀꯣꯡ ꯃꯆꯥꯁꯤꯡꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯁꯦ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯥꯁꯇꯔ ꯇꯝꯕꯗ ꯑꯩ ꯏꯇꯣꯝ ꯑꯣꯏꯕ ꯑꯗꯨꯒ ꯃꯣꯏꯁꯤꯡꯁꯦ ꯑꯃꯨꯛ ꯏꯪꯂꯤꯁ ꯑꯝꯇ ꯍꯩꯇꯕꯤꯅꯦꯕꯀꯣ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯒꯨꯒꯜ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯗꯅ ꯃꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯑꯗꯨꯒ ꯑꯩꯁꯦ ꯑꯍꯥꯟꯕ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯗꯣꯔꯃꯤꯇ꯭ꯔꯤꯗ ꯌꯧꯔꯕ ꯃꯇꯨꯡꯁꯤꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯃꯣꯝꯄꯥꯛ ꯅꯨꯡꯄꯥꯛ ꯂꯩꯕ ꯈꯣꯠꯄ ꯃꯣꯏ ꯑꯝꯇ ꯄꯤꯗꯦꯕꯀꯣ ꯑꯗ ꯂꯩꯕ ꯀꯥꯟꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯄꯥꯎ ꯐꯥꯎꯅꯔꯦ ꯑꯩꯁꯦ ꯑꯇꯨꯜꯑꯅꯀꯣ ꯕꯤꯍꯥꯔ ꯑꯇꯨꯜ ꯅꯠꯇꯦ ꯑꯇꯨꯜꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯂꯤꯗꯔ ꯑꯣꯏꯕ ꯑꯪꯀꯤꯠ ꯀꯧꯕ ꯕꯤꯍꯥꯔꯗꯒꯤ ꯁꯦꯅꯤꯌꯔ ꯅꯨꯄꯥ ꯑꯃꯀꯣ ꯃꯥ ꯍꯧꯖꯤꯛꯄꯨꯗꯤ ꯅꯦꯗꯔꯂꯦꯟꯗ ꯃꯥ PhD ꯇꯧꯔ ꯁꯤꯗꯒꯤ ꯄꯥꯁ ꯑꯥꯎꯠ ꯇꯧꯔꯒ ꯅꯦꯗꯔꯂꯦꯟꯗ ꯃꯥ PhD ꯇꯧꯕꯒꯤ ꯂꯩꯈ꯭ꯔꯦꯕꯀꯣ ꯃꯥꯁꯤꯅ ꯇꯧꯕꯤꯗꯅ ꯑꯩꯁꯦ ꯃꯥꯔꯀꯦꯠꯇ ꯆꯠꯇꯅ ꯈꯣꯠꯇꯅ ꯀꯟꯚꯤꯅꯤꯌꯦꯟꯁ ꯁ꯭ꯇꯣꯔꯗ ꯄꯨꯗꯅ ꯑꯗꯩ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇ ꯄꯨꯗꯅ ꯑꯩꯒꯤ ꯃꯣꯝꯄꯥꯛ ꯀꯩꯀꯥ ꯂꯩꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯃꯥ ꯂꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦꯀꯣ ꯍꯥꯏꯗꯤ ꯃꯥꯒ ꯇꯧꯔ ꯆꯠꯃꯤꯟꯅꯔꯦ ꯃꯥꯅ ꯄꯨꯃꯤꯟꯅꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯃꯥꯅ ꯊꯅꯝꯃꯦ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯃꯨꯛ ꯆꯥꯕꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯀꯩ ꯆꯥꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯁꯨꯝ ꯂꯝꯕꯤꯗ ꯆꯠꯂꯒ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯄꯨꯔꯥ ꯕ꯭ꯂꯥꯏꯟꯅꯤꯀꯣ ꯀꯥꯏꯗ ꯀꯩꯀꯩ ꯆꯥꯐꯝ ꯂꯩ ꯀꯩꯝ ꯈꯪꯕ ꯅꯠꯇꯦ ꯑꯗꯨ ꯀꯥꯟꯁꯤꯗ ꯑꯩꯅ 59 NTD ꯗꯣꯂꯔ ꯊꯥꯔꯒ ꯆꯥꯛꯇ ꯌꯦꯟ ꯃꯇꯨꯝ khara ꯍꯥꯞꯄꯒꯤ ꯃꯑꯣꯡꯗ ꯂꯩꯕ ꯎꯕꯗ ꯑꯩꯅ ꯃꯁꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤꯅꯦ ꯑꯁꯤ ꯄꯩꯁꯥꯁꯨ ꯌꯥꯝ ꯐꯛ ꯇꯥꯡꯗꯦ ꯆꯥꯎꯔꯒꯦꯅ ꯆꯪꯉꯦꯀꯣ ꯑꯗ 50 NTD or 59 ꯍꯥꯏꯗꯤ 60 NTD ꯗꯣꯂꯔꯁꯤ ꯂꯨꯄꯥ ꯏꯟꯗꯤꯌꯥ ꯄꯩꯁꯥꯗ 130 120 ꯑꯗꯥꯏꯃꯨꯛ ꯑꯣꯏꯔꯝꯅꯤ ꯃꯇꯝꯗꯨꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩ ꯆꯪꯉꯒ ꯆꯥꯀꯥꯟꯁꯤꯗ ꯃꯣꯏꯁꯦ ꯁꯥꯏꯠꯇ ꯍꯪꯒꯥꯝ ꯑꯐꯨꯠꯄ ꯑꯗꯒꯤ ꯀꯣꯕꯤ ꯑꯐꯨꯠꯄ ꯂꯧꯔ ꯆꯥ ꯌꯥꯔꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯆꯥꯀꯥꯟꯗꯗꯤ 80 NTD ꯑꯃꯨꯛ ꯇꯥꯔꯦꯕꯀꯣ ꯑꯗꯨꯒ ꯌꯦꯟꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯦꯟꯗꯤ ꯑꯗꯨꯝ ꯃꯣꯔꯣꯛ ꯁꯥꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯃꯣꯏꯗꯨꯗꯤ ꯌꯦꯟꯁꯦ ꯆꯤꯅꯤ ꯊꯥꯛ ꯂꯩꯔꯝꯃꯦꯕꯀꯣ ꯊꯨꯝꯇ꯭ꯔꯤꯛ ꯊꯨꯝ ꯂꯩꯔꯝꯃꯦ ꯑꯗꯩ ꯑꯩꯁꯦ ꯆꯥꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯆꯥꯛꯇꯨꯁꯨ ꯃꯣꯏꯒꯤꯗꯤ ꯆꯣꯞꯁꯇꯤꯛꯅ ꯆꯥꯕꯅꯤ ꯆꯥꯛꯁꯤ ꯈꯔ ꯑꯗꯨꯝ ꯈꯤꯇꯪ ꯁ꯭ꯇꯤꯀꯤ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛꯇꯨꯒ ꯑꯗꯨꯝ ꯈꯨꯠꯅ ꯍꯦꯟꯖꯥꯡꯒ ꯀꯩ ꯇꯣꯠꯂ ꯆꯥꯅꯃꯤꯅ ꯑꯗꯩ ꯏꯟꯗꯤꯌꯥ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯥꯕꯗꯨꯒ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯩꯌꯦꯕꯀꯣ ꯑꯗꯩ ꯑꯩꯁꯦ ꯑꯗꯨꯝ ꯌꯥꯅꯕ ꯑꯗꯨꯝ ꯆꯥꯁꯜꯂꯦ ꯑꯗꯒꯤ ꯑꯩꯁꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯃꯨꯛ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯁꯦꯅꯤꯌꯔ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯀꯥꯟꯁꯤꯗ ꯑꯩꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯃꯤꯡ ꯆꯟꯕ ꯈꯣꯠꯄꯒꯤ ꯑꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯀꯣꯔꯁ ꯁꯦꯂꯦꯛꯁꯟ ꯇꯧꯕ ꯈꯣꯠꯄꯒꯤꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦꯀꯣ ꯑꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯀꯥꯟꯁꯤꯗ ꯃꯣꯏꯒ ꯑꯍꯥꯟꯕ ꯃꯇꯝꯗ ꯈꯔ ꯆꯥꯃꯤꯟꯅꯗꯅ ꯈꯣꯠꯃꯤꯟꯅꯗꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯑꯩꯅ ꯆꯥꯕ ꯈꯣꯠꯄꯁꯦ ꯐꯔꯛ ꯇꯥꯔꯦꯅ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯅꯤꯌꯔ ꯅꯨꯄꯥ ꯑꯪꯀꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯚꯩꯌꯥ ꯃꯣꯏ ꯇꯥꯏꯋꯥꯟꯒꯤ ꯆꯥꯅꯕ ꯈꯣꯠꯅꯕ ꯆꯤꯟꯖꯥꯛꯁꯦ ꯌꯥꯝ ꯊꯨꯝꯃꯤ ꯈꯣꯠꯂꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯔꯝꯕ ꯃꯐꯝꯗ ꯆꯥꯔꯒꯗꯤ ꯍꯦꯟꯅ ꯍꯥꯎꯅꯤ ꯈꯣꯠꯅꯤꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯥꯅ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯔꯦꯁꯇꯨꯔꯦꯟꯗꯒꯨꯝꯕ ꯆꯠꯂꯣ ꯃꯣꯏꯒꯤꯗꯤ ꯈꯔ ꯍꯥꯎꯕꯅꯤ ꯍꯥꯏꯗꯤ ꯃꯣꯔꯣꯛ ꯅꯨꯡꯅꯣꯛ ꯆꯥꯕꯁꯤ ꯈꯔ ꯁ꯭ꯄꯥꯏꯁꯤ ꯑꯣꯏꯕ ꯆꯥꯏ ꯁ꯭ꯄꯥꯏꯁꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯄꯥꯏꯁꯃꯌꯥꯝ ꯃꯁꯥꯂꯥꯗꯣ ꯅꯠꯇꯦꯀꯣ ꯃꯣꯔꯣꯛꯀꯨꯝꯕ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯒꯨꯒꯜ ꯃꯦꯞꯁꯤꯗ ꯏꯟꯗꯣꯅꯦꯁꯤꯌꯟ ꯁ꯭ꯇꯣꯔ ꯅꯤꯌꯔ ꯃꯤ ꯍꯥꯏꯔꯒ ꯇꯧꯔꯒ ꯊꯤꯔꯦꯀꯣ ꯒꯨꯒꯜ ꯃꯦꯞꯁꯤꯗ ꯊꯤ ꯀꯥꯟꯁꯤꯗ ꯇꯣꯀꯣꯂꯤꯁꯥ ꯀꯧꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯌꯥꯝꯕꯅ ꯑꯗꯨ ꯃꯐꯝꯁꯤꯗ ꯀꯔꯝꯕꯅ ꯆꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯐꯦꯛꯇꯔꯤ ꯋꯥꯀꯔꯒꯨꯝꯕꯅ ꯆꯥꯕ ꯃꯐꯝ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯁꯦ ꯑꯗꯨꯝ ꯆꯠꯂꯦꯀꯣ ꯃꯣꯏ ꯃꯐꯝꯗ ꯆꯠꯂꯀꯥꯟꯁꯤꯗ ꯃꯣꯏꯒꯤꯗꯤ ꯆꯥꯛꯁꯤ ꯏꯁꯥꯅ ꯀꯣꯠꯆꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯥꯡ ꯀꯩꯀꯥꯁꯨ ꯑꯗꯨꯝ ꯂꯧꯔ ꯆꯥꯔꯦ ꯃꯣꯏꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒꯥꯁꯦ ꯆꯤꯛꯑ ꯆꯥꯕ ꯌꯥꯕꯒꯤ ꯊꯕꯤꯒꯥꯁꯦ ꯑꯗꯒꯤ ꯌꯦꯔꯨꯝ ꯑꯉꯧꯕꯒꯥꯁꯦ ꯑꯗꯨꯗꯤ ꯈꯤꯇꯪ ꯌꯥꯝ ꯍꯦꯛꯇ ꯃꯥꯟꯅꯕ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯟꯖꯥꯛꯀ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯦꯕꯀꯣ ꯑꯗꯩ ꯑꯗꯨꯝ ꯆꯥꯕꯒꯤꯁꯦ ꯌꯥꯝ ꯀꯟꯅ ꯃꯊꯥ ꯁꯥꯗ꯭ꯔꯦ ꯑꯗꯩ ꯁꯨꯝ ꯀꯨꯏꯔꯛꯑꯀꯥꯟꯁꯤꯗ
ꯊꯥꯁꯤꯗꯤ ꯁ꯭ꯇꯥꯏꯄꯦꯟꯁꯤ ꯊꯥ ꯑꯃ ꯐꯪꯖꯜꯂꯛꯇ꯭ꯔꯦ ꯑꯅꯤ ꯐꯪꯖꯜꯂꯛꯇ꯭ꯔꯦ ꯀꯩꯒꯤ ꯃꯔꯝꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁ꯭ꯇꯥꯏꯄꯦꯟꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯥꯇ꯭ꯔ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯗꯣꯀꯨꯃꯦꯟꯁꯤ ꯁꯨꯗ꯭ꯔꯒꯗꯤ ꯄꯩꯁꯥꯁꯦ ꯄꯤꯗꯕ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯨꯗ꯭ꯔꯦ ꯊꯦꯡꯅ ꯂꯥꯛꯄ ꯃꯤꯁꯨ ꯈꯔ ꯌꯥꯎ ꯑꯗꯒꯤ ꯑꯩꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯒ꯭ꯔꯤꯗꯣ ꯑꯩꯈꯣꯏ ꯕꯥꯗ ꯑꯩꯅ ꯂꯧꯔꯣ ꯍꯥꯏꯔꯒ ꯊꯥꯍꯜꯂꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯒꯤꯗꯣ ꯌꯧꯔꯛꯇꯕꯅꯤꯅ ꯑꯩꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯈꯣꯠꯄꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦꯕ ꯁꯤꯗꯅꯤꯀꯣ ꯈꯤꯇꯪ ꯏꯟꯗꯤꯌꯥꯒꯤ ꯑꯩꯅ ꯍꯥꯟꯅ ꯆꯥꯟꯗꯤꯒꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯃꯛꯄꯗꯨꯅ ꯈꯤꯇꯪ ꯈꯟꯕꯤꯔꯒ ꯁꯥꯇ꯭ꯔꯁꯦ ꯁꯨꯃꯥꯏꯅ ꯆꯠꯇꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯈꯟꯕꯤꯔꯒ ꯗꯤꯒ꯭ꯔꯤꯗꯣ ꯂꯣꯏꯔꯕꯅꯤꯀꯣ ꯃꯌꯥꯝ ꯂꯣꯏ ꯇꯝꯅ ꯂꯣꯏꯔꯕꯅꯤ ꯑꯗ ꯄꯤꯕꯤꯔꯝ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯃꯊꯥ ꯁꯥꯔꯤꯕ ꯄꯣꯠꯇꯣ ꯁꯥꯔꯣꯏ ꯑꯩꯈꯣꯏ ꯕꯥꯅ ꯑꯃꯨꯛ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯤꯗꯣ ꯁꯥꯔꯣꯏꯕꯀꯣ ꯑꯗꯒꯤꯗꯤ ꯚꯤꯖꯥꯗꯁꯨ ꯉꯥꯏꯔꯦ ꯔꯦꯁꯤꯗꯦꯟ ꯚꯤꯖꯥꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯕꯅꯤ나 ꯚꯤꯖꯤꯇꯔ ꯚꯤꯖꯥꯗ ꯂꯥꯛꯈꯤꯕꯗꯨꯅ ꯑꯃꯨꯛ ꯕ꯭ꯌꯨꯔꯣ ꯑꯣꯐꯤꯁꯇ ꯆꯠꯂꯀꯥꯟꯗ ꯑꯩꯁꯦ ꯇ꯭ꯔꯦꯟ ꯇꯣꯡꯉ ꯆꯠꯂꯦ ꯑꯃꯨꯛ ꯄꯩꯁꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯗꯕꯜꯗ ꯄꯩꯁꯥꯁꯦ ꯇꯤꯡꯉꯦꯀꯣ ꯄꯩꯁꯥ ꯈꯔ ꯄꯨꯖꯔꯛꯄꯗꯣ ꯁ꯭ꯇꯥꯏꯄꯦꯟꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯚꯤꯖꯥꯒꯤ ꯇꯥꯟꯊꯣꯛ ꯇꯥꯟꯁꯤꯟ ꯇꯧꯕꯗꯣ ꯑꯃꯨꯛ ꯂꯣꯏ ꯇꯤꯡꯊꯣꯛꯈ꯭ꯔꯦ ꯄꯩꯁꯥꯁꯦ ꯁꯨꯝ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯗꯤ ꯄꯩꯁꯥꯁꯦ ꯁꯨꯝ ꯂꯣꯏꯁꯜꯂꯛꯄꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏ ꯗꯥꯁꯨ ꯃꯇꯝꯗ ꯃꯥ ꯊꯕꯛꯇꯤ ꯇꯧꯗ꯭ꯔꯤ ꯃꯥꯁꯨ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤꯀꯣ ꯃꯥꯁꯨ ꯁ꯭ꯀꯣꯂꯔꯁꯤꯞꯄꯨꯗꯤ ꯐꯪꯉ ꯂꯩ ꯑꯩꯅ ꯗꯥ ꯄꯩꯁꯥ ꯈꯔ ꯊꯥꯔꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏ ꯑꯗ ꯑꯩꯈꯣꯏ ꯗꯥꯁꯨ ꯄꯩꯁꯥ ꯊꯥꯔꯛꯄꯁꯦ ꯗꯥꯏꯔꯦꯛ ꯑꯣꯟꯂꯥꯏꯟꯗ ꯊꯥꯔꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯥꯁꯨ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯂꯩꯕꯅꯤꯅ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯐꯕꯗꯒꯤ ꯃꯥꯒꯤ ꯈꯪꯅꯕ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯥꯒꯤ ꯋꯥꯏꯐꯁꯦ ꯇꯥꯏꯋꯥꯟ ꯅꯨꯄꯤ ꯑꯣꯏꯔꯝꯕ ꯑꯗꯨꯒꯤ ꯃꯥꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯄꯥꯎ ꯐꯥꯎꯅꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯅ ꯉꯁꯥꯏꯒꯤ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯗꯨꯀꯥꯟꯗ ꯆꯥꯛ ꯆꯥꯕ ꯃꯐꯝꯗꯣ ꯑꯗ ꯄꯥꯎ ꯐꯥꯎꯅꯔꯀꯥꯟꯗ ꯃꯥꯅ ꯄꯩꯁꯥꯒꯁꯦ ꯃꯉꯣꯟꯗ ꯍꯥꯞꯄꯛꯑꯀꯥꯟꯗ ꯑꯩꯅ ꯃꯉꯣꯟꯗ ꯀꯦꯁ ꯑꯣꯏꯅ ꯂꯧꯔꯦꯕꯀꯣ ꯃꯇꯝꯗ ꯑꯩ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯡꯗꯕꯅꯤꯅ ꯑꯗꯩꯗꯤ ꯑꯩꯁꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯉꯒ ꯂꯥꯛꯑꯗꯤ ꯄꯩꯁꯥꯁꯨ ꯆꯪꯉꯔꯣꯏ ꯄꯩꯁꯥꯁꯦ ꯇꯥꯏꯋꯥꯟꯒꯤ ꯂꯨꯄꯥ 9,000 ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥꯗ 2.7ꯅ ꯃꯇꯝꯗ 2.7ꯒ ꯃꯥꯟꯅꯕꯅꯦ ꯑꯩ ꯆꯞ ꯆꯥꯕꯁꯦꯀꯌꯥ ꯑꯃꯨꯛ ꯑꯣꯏꯕꯅꯣ 10,000ꯒ 5 ꯑꯣꯏꯕ꯭ꯔꯥ 18 ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ 12ꯔꯥ ꯑꯩ ꯀꯥꯎꯔꯦꯀꯣ ꯃꯇꯝꯗꯨꯗ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯤꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯇꯝꯁꯨ ꯍꯣꯏ ꯑꯍꯥꯟꯕ ꯕꯦꯁꯤꯛ ꯁ꯭ꯇꯥꯔꯇꯤꯡ ꯖꯣꯕ ꯇꯧꯕ ꯃꯇꯝꯗ 15,000ꯃꯨꯛ ꯐꯪꯉꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯣꯏ ꯑꯗꯨꯝ ꯔꯦꯟꯁꯨ ꯊꯤꯔꯤ ꯑꯗꯨꯝ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯌꯥꯅꯤ ꯈꯜꯂꯨꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯄꯩꯁꯥꯁꯦ ꯇꯥꯡ ꯂꯩꯔꯝꯃꯤꯅꯦꯕ ꯂꯨꯄꯥ 9,000 ꯂꯩꯕꯁꯦ ꯇꯥꯏꯋꯥꯟꯒꯤ 9,000 ꯂꯩꯕꯁꯦ ꯏꯟꯗꯤꯌꯥꯗ ꯅꯪꯒꯤ ꯂꯨꯄꯥ 9,000 ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯔꯝꯗꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯗ ꯏꯟꯗꯤꯌꯥꯗ ꯂꯨꯄꯥ 10,000 ꯄꯤꯕꯁꯦ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯗ ꯂꯨꯄꯥ 10 ꯄꯤꯕꯁꯦ ꯃꯣꯏ ꯇꯥꯏꯋꯥꯟꯒꯤꯗꯁꯨ ꯁ꯭ꯇꯣꯔꯗ ꯆꯠꯄ ꯃꯇꯝꯗ ꯂꯨꯄꯥ 10 ꯄꯤꯕ ꯍꯥꯏꯗꯤ ꯇꯥꯏꯋꯥꯟꯒꯤ NTD 10 NTD ꯄꯤ ꯑꯗ 20 ꯄꯤꯔꯛꯄꯁꯨ ꯌꯥꯎꯋꯦꯀꯣ ꯁꯣꯝꯅꯇꯒꯤ 500 ꯂꯤꯇꯔꯗꯣ ꯑꯗꯨꯅ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯕꯤꯔꯌꯥꯅꯤ ꯑꯍꯣꯡꯕ ꯂꯨꯄꯥ 80ꯅ ꯆꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯔ 60 ꯄꯤꯕ ꯌꯥꯎ 80 ꯄꯤꯕ ꯌꯥꯎ ꯇꯧꯕꯗꯣ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯃꯨꯛ ꯇꯥꯏꯋꯥꯟꯒꯤ NTDꯗ ꯑꯃꯨꯛ ꯆꯥꯈꯠꯂꯛꯄꯤꯅꯦꯕꯀꯣ 60 80 ꯆꯥꯈꯠꯂꯦ ꯑꯗꯩꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯩꯁꯥꯗꯣ ꯃꯣꯏꯔꯣꯝꯗꯕꯨꯗꯤ ꯌꯥꯝꯃꯝꯃꯣꯏ ꯑꯩꯈꯣꯏꯗ ꯄꯩꯁా ꯁꯨꯝ ꯄꯥꯊꯣꯔꯛꯄꯗꯗꯤ ꯁꯨꯝ ꯂꯣꯏꯁꯜꯂꯛꯑꯦꯀꯣ ꯑꯩꯁꯦ ꯗꯣꯔꯃꯤꯇ꯭ꯔꯤꯒꯤꯁꯨ ꯄꯨꯂꯞ ꯄꯤꯁꯟꯈ꯭ꯔꯦ ꯆꯍꯤ ꯑꯃꯒꯤ 21,000 NTDꯅꯦ ꯑꯗꯨꯃꯥꯏꯅ ꯄꯤꯊꯣꯛꯈ꯭ರೆ ꯑꯗ ꯄꯩꯁꯥꯗꯤ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯩ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯁꯨ ꯑꯩꯁꯨ ꯍꯥꯏꯅꯤꯡꯗꯕ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯁꯦ ꯏꯁꯥ ꯏꯇꯣꯝꯗ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯈꯟꯕꯗꯒꯤ ꯑꯩꯁꯦ ꯄꯩꯁꯥꯁꯦ ꯂꯣꯏ ꯂꯣꯏꯁꯜꯂꯛꯇꯣꯔꯦꯀꯣ ꯁ꯭ꯇꯥꯏꯄꯦꯟꯁꯦ ꯐꯪꯒꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗꯕꯨꯗꯤ ꯗꯤꯒ꯭ꯔꯤꯗꯣ ꯑꯩꯈꯣꯏ ꯕꯥꯅ ꯊꯥꯕꯤꯔꯛꯄꯗꯒꯤ ꯑꯩꯁꯦ ꯚꯤꯖꯥ ꯑꯣꯟꯊꯣꯛꯇꯅ ARC ꯑꯃꯨꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯅ ꯕꯦꯡ ꯑꯦꯀꯥꯎꯟꯕꯨꯗꯤ ꯍꯥꯡꯉꯦ ꯑꯗꯨꯕꯨ ꯁ꯭ꯇꯥꯏꯄꯦꯟꯁꯦ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯄꯩꯁꯥꯁꯦ ꯂꯣꯏꯁꯜꯂꯛꯑꯦꯀꯣ ꯂꯨꯄꯥ ꯇꯥꯏꯋꯥꯟꯒꯤ ꯁꯨꯝꯗꯒꯤ 1,000 ꯉꯥꯏꯔꯛꯑꯦꯀꯣ ꯃꯁꯤ ꯂꯣꯏꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤ ꯇꯧꯕꯗ ꯑꯩꯁꯦ ꯑꯩꯈꯣꯏ ꯗꯥꯗ ꯁꯨꯝ ꯍꯥꯏꯕꯗꯨꯁꯨ ꯃꯥꯁꯨ ꯃꯊꯥꯡ ꯇꯧꯔ ꯊꯥꯔꯛꯄꯅꯤꯅ ꯐꯔꯛ ꯇꯥꯔꯛꯑꯅꯤꯅ ꯑꯩꯁꯦ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯉꯁꯥꯏꯒꯤ ꯑꯪꯀꯤꯠ ꯍꯥꯏꯔꯤꯕ ꯁꯦꯅꯤꯌꯔ ꯅꯨꯄꯥꯁꯤꯗ ꯑꯩꯅ ꯍꯪꯉꯦ ꯕ꯭ꯔꯣ ꯅꯪ ꯀꯩꯅꯣ GPayꯒꯨꯝꯕ ꯇꯧꯔꯒ ꯅꯪ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯈꯔ ꯊꯣꯛꯑ ꯂꯩꯔꯦꯕꯀꯣ ꯑꯗ ꯑꯩꯅ ꯕ꯭ꯔో ꯅꯪ ꯀꯩꯅꯣ ꯇꯧꯕ ꯌꯥꯒꯗ꯭रा ꯑꯩ ꯄꯩꯁా ꯈꯤꯇ ꯂꯧꯒꯦ ꯅꯉꯣꯟꯗꯒꯤ ꯑꯗꯨꯒ ꯑꯩ ꯌꯨꯝꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁా ꯊꯥꯍꯜꯂꯛꯀꯦ ꯍꯥꯏ ꯑꯗ ꯃꯥꯅ ꯍꯣꯏ ꯌꯥꯅꯤ ꯈꯣꯠꯄꯅꯤ ꯇꯧꯗꯅ ꯄꯩꯁꯥꯁꯦ ꯍꯥꯟꯅ ꯌꯨꯝꯗꯒꯤ ꯊꯥꯔꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯅꯪ ꯂꯧꯔꯣꯅ ꯃꯥ ꯑꯩꯉꯣꯟꯗ ꯂꯨꯄꯥ 1,000
ꯈꯔ ꯑꯗꯨꯝ ꯇꯦꯛ ꯁꯨꯝ ꯁꯥꯟꯅꯔꯒ ꯈꯔ ꯐꯤꯠ ꯑꯣꯏꯅꯕ ꯁꯨꯝ ꯁꯥꯟꯅꯕꯁꯦ 64 kg ꯂꯩꯀꯣ ꯑꯗꯨꯕꯨ ꯃꯁꯥꯒꯤꯁꯨ ꯈꯔ ꯃꯌꯥꯡ ꯀꯪꯒꯟꯕ ꯃꯤ ꯑꯣꯏꯕꯒꯤ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯕꯅꯦ ꯀꯔꯤ ꯆꯥꯗꯣꯏꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯒ ꯑꯗꯒꯤꯗꯤ ꯄꯩꯁꯥꯁꯨ ꯁꯨꯝ ꯂꯣꯏꯁꯜꯂꯛꯄꯒ ꯁꯨꯝꯅꯇꯒꯤ ꯅꯣꯡꯃꯒꯤ ꯑꯌꯨꯛꯇ ꯆꯔꯥ ꯑꯃ ꯆꯥꯕꯗꯨꯒ ꯅꯨꯡꯗꯥꯡꯗ ꯆꯔꯥ ꯑꯃ ꯆꯥꯕꯗꯣ ꯑꯍꯦꯟꯕꯁꯨ ꯀꯩꯝ ꯆꯥꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯑꯋꯥꯠꯄ ꯐꯤꯔꯣꯟ ꯐꯪꯉꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯗꯕꯨꯗꯤ ꯑꯩ ꯂꯒꯦꯖ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯑꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯔꯛꯄꯗꯤ ꯐꯔꯛ ꯇꯥꯕꯅꯤꯅ ꯑꯩꯁꯨ ꯋꯤꯟꯇꯔꯒꯤ ꯈꯔ ꯁꯝꯃꯔꯒꯤ ꯈꯔ ꯄꯨꯔꯛꯑꯦꯀꯣ ꯑꯗꯨꯅ ꯋꯤꯟꯇꯔꯁꯨ ꯈꯔ ꯆꯪꯁꯤꯜꯂꯛꯄꯒꯤ ꯗ꯭ꯔꯦꯁ ꯀꯩꯀꯥ ꯈꯔ ꯂꯩꯕꯗ ꯄꯩꯁꯥꯁꯨ ꯂꯣꯏ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯆꯥꯅꯕ ꯈꯣꯠꯅꯕꯁꯨ ꯄꯩꯁꯥꯗꯤ ꯂꯣꯏ ꯂꯩꯁꯜꯂꯛꯇꯕꯗꯩ ꯌꯨꯝꯗꯁꯨ ꯍꯥꯏꯕ ꯇꯝꯕꯗꯩ ꯑꯩꯁꯦ ꯋꯥꯈꯜꯁꯨ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯈꯠꯂꯛꯄꯅꯦ ꯑꯗꯩ ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯑꯩꯉꯣꯟꯗ ꯃꯊꯥ ꯁꯥꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯇꯅ ꯑꯩꯁꯦ ꯃꯊꯥ ꯁꯥꯒꯠꯂꯛꯄꯗꯒꯤ ꯏꯌꯥꯡꯁꯦ ꯖꯔ ꯀꯪꯁꯤꯜꯂꯦ 6 monthsꯇ ꯑꯩꯁꯦ 64 kg ꯂꯩꯔꯝꯕ ꯑꯩꯁꯦ 56 kg ꯇꯥꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯁꯦꯃꯤꯁꯇꯔ ꯑꯃꯗ ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔꯁꯤꯗ ꯑꯗꯩꯗꯤ ꯁ꯭ꯇꯥꯏꯄꯦꯟꯗꯤ ꯐꯪꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗꯤ ꯈꯤꯇꯪ ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯒꯦꯗ ꯁ꯭ꯇꯥꯏꯄꯦꯟ ꯐꯪꯉꯛꯑꯁꯨ ꯊꯥ 6 ꯈꯨꯗꯤꯡꯒꯤ ꯁꯦꯃꯤꯁꯇꯔꯒꯤ ꯂꯨꯄꯥ 1,000 ꯊꯤꯒꯗꯧꯕ ꯂꯩꯕ ꯑꯃꯁꯨꯡ ꯉꯁꯥꯏꯒꯤ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁꯁꯦ ꯊꯥ 6 ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 5,000ꯗꯤ ꯌꯧꯐꯥꯠꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯊꯤꯗꯧꯅꯤꯅ ꯏꯟꯗꯤꯌꯥ ꯄꯩꯁꯥꯗ ꯄꯨꯂꯞꯅ ꯊꯥ 6ꯇ ꯑꯩꯁꯦ 14,000 ꯃꯌꯥꯃꯨꯛ ꯊꯤꯗꯧꯕ ꯄꯩꯁꯥ ꯂꯩꯕꯅꯤꯅ ꯑꯩꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 9,000 ꯐꯪꯕꯁꯦ ꯑꯃꯨꯛ ꯈꯖꯤꯛ ꯇꯨꯡꯁꯤꯟꯗ ꯌꯥꯔꯛꯇꯕ ꯃꯊꯪ ꯑꯃꯨꯛ ꯗꯣꯔꯃꯦꯇ꯭ꯔꯤꯒꯤ ꯄꯩꯁꯥꯁꯨ ꯑꯃꯨꯛ ꯄꯤꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯁꯨꯝꯅꯇꯒꯤ ꯑꯩꯁꯦ ꯆꯥꯕꯁꯤꯁꯨ ꯆꯥꯗ ꯌꯥꯗꯕꯩ ꯈꯔ ꯆꯥꯔꯒ ꯑꯍꯦꯟꯕ ꯗ꯭ꯔꯤꯡꯁ ꯊꯛꯄ ꯍꯥꯏꯗꯤ ꯁꯥꯁꯨ ꯁꯥꯕꯅꯤꯅꯈꯔ ꯊꯛꯀꯗꯕ ꯈꯣꯠꯀꯗꯕꯁꯨ ꯑꯝꯇ ꯊꯛꯇ꯭ꯔꯦ ꯆꯨꯝꯅ ꯑꯗꯨꯝ ꯆꯥꯛ ꯑꯃ ꯈꯔ ꯆꯥ ꯀꯩꯝ ꯆꯥꯗ꯭ꯔꯦ ꯑꯍꯦꯟꯕ ꯑꯆꯣꯏ ꯑꯄꯥ ꯀꯩꯝ ꯆꯥꯗ꯭ꯔꯦꯀꯣ ꯑꯗꯩ ꯁꯨꯝ ꯀꯪꯁꯤꯜꯂꯦ ꯄꯨꯔꯥ ꯀꯣꯞꯁꯜꯂꯛꯑꯦꯕꯀꯣ ꯑꯩꯁꯦ ꯑꯗꯩꯗꯤ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯗꯤꯋꯥꯂꯤ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯏꯟꯗꯤꯌꯥ ꯃꯆꯥꯈꯩ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤ ꯈꯣꯠꯁꯤ ꯃꯤꯇꯤꯡ ꯑꯃ ꯇꯧꯁꯤ ꯈꯣꯠꯁꯤꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯗꯤꯋꯥꯂꯤ ꯇꯧꯔꯝꯗꯥꯏꯒꯤ ꯃꯤꯇꯤꯡ ꯇꯧꯕꯁꯤꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯛꯄꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯆꯥꯏ ꯈꯣꯠꯂꯤ ꯑꯗꯨ ꯇꯧꯀꯥꯟꯗ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯇꯧꯕꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄꯁꯤꯗ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯑꯃ ꯂꯩ ꯁꯦꯁꯟ ꯑꯃꯗ ꯀ꯭ꯂꯥꯁ ꯑꯃ ꯇꯥꯛꯄ ꯃꯇꯝꯗ 400 NTD ꯇꯥꯏꯋꯥꯟꯒꯤ 400 ꯃꯇꯝꯗꯨꯗ ꯏꯟꯗꯤꯌꯥ 1,000 ꯃꯌꯥ ꯐꯪꯉꯤ ꯑꯗꯨꯃꯥꯏꯅ ꯐꯪꯕ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯅ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯑꯗꯨ ꯅꯦꯛꯁ ꯌꯔꯗꯩ ꯇꯧꯗꯣꯏꯔꯥꯅ ꯍꯪꯕ ꯀꯥꯟꯁꯤꯗ ꯅꯠꯇꯦ ꯑꯗꯨꯝ ꯅꯪ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯋꯥꯔꯛ ꯄꯔꯃꯤꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯇꯧꯕ ꯌꯥꯗꯦꯀꯣ ꯇꯥꯏꯋꯥꯟꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯗ ꯑꯩꯅ ꯑꯃꯨꯛ ꯑꯍꯥꯟꯕ ꯇꯥꯏꯋꯥꯟꯗ ꯂꯥꯛꯈꯤꯕ ꯃꯇꯝꯗꯗꯤ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯏꯟꯗꯤꯌꯥ ꯃꯆꯥꯁꯨ ꯊꯣꯛꯇꯕ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯨꯝꯕ ꯐꯤꯂꯤꯄꯤꯟꯁꯀꯨꯝꯕ ꯊꯣꯛꯄꯅꯤꯅ ꯃꯣꯏ ꯃꯔꯣꯟꯗ ꯑꯃꯨꯛ ꯂꯣꯏ ꯉꯥꯡꯉꯃꯤꯅ ꯑꯃ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯕꯨ ꯑꯦꯁꯤꯌꯥꯟ ꯅꯨꯄꯤ ꯑꯃ ꯌꯨꯇ꯭ꯌꯨꯕ ꯇꯧꯕ ꯑꯃꯗꯤ ꯊꯥꯒꯠꯂꯛꯑꯦ ꯃꯥꯁꯦ ꯑꯗꯣ ꯇꯥꯏꯆꯨꯡꯗ ꯂꯩꯕ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯁꯦ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗꯤ 1 yearꯒꯤ ꯃꯇꯨꯡꯗ ꯑꯥꯐꯇꯔ 1 yearꯗ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯅꯤꯅ ꯑꯩꯗꯤ ꯇꯧ ꯌꯥꯗꯦ ꯑꯗꯨꯝ ꯈꯜꯂꯤꯅꯤꯀꯣ ꯑꯗꯣ ꯁꯦꯅꯤꯌꯔꯁꯤꯡꯗꯨꯅ ꯁꯨꯃꯥꯏꯅ ꯌꯥꯏ ꯈꯣꯠꯂꯤ ꯑꯗꯨꯕꯨ ꯅꯪ ꯋꯥꯔꯛ ꯄꯔꯃꯤꯠ ꯇꯥꯟꯅꯔꯒ ꯇꯧꯒꯗꯧꯅꯤ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔ ꯂꯣꯏꯁꯟꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯜꯂꯛꯑꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯩꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯂꯥꯛꯑꯦꯀꯣ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯐꯤꯁꯁꯤꯗ ꯑꯗꯨꯝ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯄꯨꯡ ꯑꯃꯗ ꯂꯨꯄꯥ 100 ꯐꯪꯒꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯦ ꯏꯂꯤꯃꯦꯟꯇꯔꯤ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯒꯨꯝꯕ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯥꯛꯀꯗꯧꯅꯤ ꯈꯣꯠꯀꯗꯧꯅꯤꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯃꯣꯏꯅ ꯁꯦꯜꯐ ꯏꯟꯇ꯭ꯔꯗꯛꯁꯟꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯇꯧ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯅꯝꯃꯤꯁꯦ ꯁꯨꯃꯥꯏꯅ ꯏꯁꯥ ꯏꯇꯣꯝꯗ ꯁꯦꯜꯐ ꯏꯟꯇ꯭ꯔꯗꯛꯁꯟꯗ ꯃꯤꯅꯤꯠ ꯑꯃꯃꯨꯛꯀꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯣ ꯀꯃꯥꯏꯅ ꯇꯥꯛꯅꯤꯡꯉꯤꯅꯣ ꯈꯣꯠꯅꯤꯡꯉꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯜꯐ ꯏꯟꯇ꯭ꯔꯗꯛꯁꯟ 1 minute ꯅꯝꯃꯀꯥꯟꯗ ꯊꯥꯒꯠꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯗꯤꯇꯦꯜ ꯀꯩꯀꯥꯈꯔ ꯃꯦꯜꯂꯀꯥꯟꯗ ꯑꯩꯁꯦ ꯁꯦꯂꯦꯛꯁꯟ ꯇꯧꯔꯛꯑꯦꯅ ꯃꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯏꯟꯇꯔꯚ꯭ꯌꯨ ꯀꯩꯀꯥ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣ ꯊꯥꯕꯗꯨꯅ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯧꯅꯦꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯆꯠꯂꯦ ꯑꯩꯁꯦ ꯇꯥꯏꯆꯨꯡꯗ ꯑꯗꯨ ꯃꯇꯨꯡꯗ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯌꯥꯎꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯌꯥꯝꯕꯅ ꯁꯥꯇ꯭ꯔ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯥꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠꯀꯨꯝꯕꯁꯦ ꯈꯔ ꯌꯦꯡꯉꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯕꯤꯍꯦꯕꯤꯌꯔꯁꯦ ꯌꯥꯝꯅ ꯍꯦꯟꯖꯟꯕ꯭ꯔꯥ ꯈꯣꯠꯆꯟꯕ꯭ꯔꯥ ꯑꯗꯨꯝꯕꯁꯤ ꯈꯔ ꯃꯣꯏ ꯄꯥꯝꯗꯦꯕꯀꯣ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯅꯩꯕ ꯁꯥꯕ ꯈꯣꯠꯄ ꯃꯤꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝꯕ ꯈꯜꯂꯛꯇꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯗꯥꯎ ꯌꯥꯕꯗꯒꯤ ꯂꯥꯏꯅ ꯆꯥꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯦ ꯈꯜꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯤꯗꯤ ꯅꯦꯛꯁ ꯁꯦꯃꯤꯁꯇꯔꯗꯒꯤ ꯍꯧꯗꯧꯅꯤꯀꯣ ꯑꯗꯨꯕꯨ ꯅꯦꯛꯁ ꯁꯦꯃꯤꯁꯇꯔ ꯍꯧꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯁꯦꯃꯤꯁꯇꯔ
ꯒꯤ ꯕ꯭ꯔꯦꯛ ꯂꯩꯕ ꯍꯥꯏꯒꯗ꯭ꯔꯥ ꯋꯤꯟꯇꯔ ꯕ꯭ꯔꯦꯛ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯋꯤꯟꯇꯔ ꯀꯦꯝ ꯑꯃ ꯌꯥꯎꯕꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯋꯤꯟꯇꯔ ꯀꯦꯝ ꯑꯃ ꯌꯥꯎꯕꯒꯤ ꯑꯩꯁꯦ ꯆꯠꯂꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯋꯤꯟꯇꯔ ꯀꯦꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯁꯦꯃꯤꯁꯇꯔ ꯑꯅꯤꯃꯨꯛ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯐꯦꯕꯋꯥꯔꯤꯒꯤ ꯍꯧꯔꯛꯄꯗ ꯑꯃꯃꯨꯛ ꯇꯧꯔꯦ ꯁꯝꯃꯔ ꯕ꯭ꯔꯦꯛꯇ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯁꯝꯃꯔ ꯃꯇꯝꯗ ꯑꯃ ꯇꯧꯔꯦ ꯑꯩꯅ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯀꯥꯕꯗꯅꯦ ꯊꯔꯠ ꯁꯦꯃꯤꯁꯇꯔ ꯀꯥꯕꯗꯅꯦ ꯇꯧꯔꯝꯃꯦ ꯑꯗꯨ ꯃꯇꯨꯡꯗꯗꯤ ꯑꯩꯗꯤ ꯂꯥꯁ ꯁꯦꯃꯤꯁꯇꯔꯗꯨꯗꯤ ꯃꯥꯁꯇꯔꯒꯤ ꯊꯦꯁꯤꯁ ꯀꯩꯀꯥ ꯇꯧꯕꯒꯤ ꯑꯩꯁꯦ ꯇꯧꯔꯔꯣꯏꯅ ꯑꯩꯅ ꯇꯣꯛꯊꯣꯛꯑꯦꯕꯀꯣ ꯃꯣꯏꯅ ꯃꯈꯥ ꯇꯥꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧ ꯍꯥꯏꯔꯁꯨ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯨꯅ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯇꯧꯕꯗꯒꯤ ꯑꯩꯉꯣꯟꯗ ꯈꯔ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯀꯣꯝꯃꯦꯕꯀꯣ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔꯗꯗꯤ ꯑꯗꯨꯁꯨ ꯑꯩ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯆꯠꯄ ꯅꯠꯇꯦ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯈꯛꯇꯪ ꯍꯥꯏꯗꯤ ꯋꯥꯟꯁ ꯏꯟ ꯑ ꯋꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯦ ꯑꯦꯕ꯭ꯔꯤ ꯐ꯭ꯔꯥꯏꯗꯦ ꯆꯠꯂꯦ ꯑꯍꯥꯟꯕꯒꯤ ꯁꯦꯃꯤꯁꯇꯔꯗꯨꯗꯗꯤ ꯑꯗꯨꯅ ꯀꯩꯒꯤ ꯑꯩꯅ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯇꯧꯕ ꯉꯝꯃꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯨꯛ ꯃꯣꯏꯒꯤ ꯇꯥꯏꯋꯥꯟꯒꯤ ꯀ꯭ꯂꯥꯁꯁꯤꯗꯤ ꯌꯥꯝꯁꯨ ꯌꯥꯝꯗꯦꯕꯀꯣ ꯍꯥꯏꯗꯤ ꯀ꯭ꯂꯥꯁꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤꯗꯤ ꯃꯟꯗꯦ ꯇꯨ ꯁꯦꯇꯔꯗꯦ ꯇꯧꯁꯟꯕ ꯌꯥꯎꯋꯦ ꯆꯥꯟꯗꯤꯒꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯐ꯭ꯔꯥꯏꯗꯦꯗ ꯁꯦꯇꯔꯗꯦ ꯁꯨꯇꯤ ꯊꯥꯅꯤ ꯍꯥꯏꯔꯒ ꯁꯦꯇꯔꯗꯦ ꯁꯨꯇꯤ ꯊꯥꯗꯕ ꯀ꯭ꯂꯥꯁ ꯇꯧꯁꯜꯂꯛꯄꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗ ꯑꯌꯨꯛꯇ ꯇꯧꯗꯨꯅ ꯅꯨꯡꯊꯤꯟꯐꯥꯎ ꯑꯩꯈꯣꯏꯒꯤ ꯗꯣꯃꯤꯇ꯭ꯔꯤꯒꯤ ꯍꯦꯛ ꯃꯈꯥꯗ ꯖꯤꯝ ꯂꯩꯗꯨꯐꯥꯎ ꯆꯠꯄ ꯉꯝꯗꯦꯕ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀ꯭ꯂꯥꯁꯇꯣ ꯋꯥꯅ ꯍꯜꯂꯛꯑꯅꯤ ꯍꯣꯝꯋꯥꯔꯛ ꯑꯦꯁꯥꯏꯟꯃꯦꯟ ꯇꯧꯔꯅꯤ ꯖꯤꯝ ꯁꯥꯟꯅꯔ ꯂꯣꯏꯔꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ ꯌꯥꯎ ꯉꯝꯗꯦ ꯇꯨꯝꯅꯤꯡꯕꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯍꯞꯇꯥ ꯑꯃꯗ ꯑꯩ ꯀ꯭ꯂꯥꯁꯇꯣ ꯃꯇꯝꯗꯨꯗ ꯋꯦꯅꯁꯗꯦ ꯐꯨꯜ ꯂꯩꯔꯦ ꯑꯗꯨꯒ ꯃꯟꯗꯦꯗ ꯂꯩꯔꯦ ꯇ꯭ꯋꯤꯁꯗꯦꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯊꯔꯁꯗꯦꯁꯨ ꯄꯨꯔꯥ ꯁꯨꯇꯤ ꯂꯩꯔꯦ ꯐ꯭ꯔꯥꯏꯗꯦꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯀ꯭ꯂꯥꯁꯇꯣ ꯌꯥꯝꯗꯕꯅꯤꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯀꯣꯝꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕꯇꯣ ꯇꯧꯕ ꯉꯝꯃꯤꯅꯦꯕ ꯃꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤꯁꯦ ꯇꯧꯈ꯭ರೆ ꯑꯗꯨꯅ ꯄꯩꯁꯥꯒꯤ ꯉꯁꯥꯏꯒꯤ ꯃꯊꯥ ꯁꯥꯔꯝꯕꯗꯣ ꯑꯩ ꯃꯊꯥ ꯁꯥꯕ ꯈꯔ ꯐꯔꯦꯀꯣ ꯑꯗꯨ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯁꯨꯝ ꯏꯚꯦꯟꯒꯨꯝꯕ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯁꯨꯝ ꯕ꯭ꯂꯣꯛꯀꯨꯝꯕ ꯇꯧꯕ ꯈꯣꯠꯄꯁꯦ ꯁꯨꯝ ꯇꯧ ꯀꯥꯟꯁꯤꯗ ꯅꯣꯡꯃ ꯏꯚꯦꯟ ꯑꯃ ꯇꯧꯔꯛꯄ ꯀꯥꯟꯁꯤꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝ ꯀꯥꯟꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯐꯤꯁꯀꯤ ꯃꯤꯅ ꯑꯩꯁꯦ ꯎꯔꯦꯀꯣ ꯑꯗ ꯎꯕꯗꯒꯤ ꯅꯪ ꯚꯤꯗꯤꯑꯣ ꯇꯧꯋꯦ ꯅꯪ ꯌꯨꯇ꯭ꯌꯨꯕꯔ ꯍꯥꯏ ꯑꯩꯅ ꯅꯠꯇꯦꯗ ꯑꯩ ꯁꯨꯝ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯄꯨꯗꯤ ꯇꯧꯋꯦ ꯌꯨꯇ꯭ꯌꯨꯕꯔꯅꯦꯒ ꯍꯥꯏꯕꯗꯨꯗꯤ ꯍꯦꯛ ꯇꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯇꯧꯋꯦ ꯈꯣꯠꯂꯦ ꯃꯆꯥ ꯃꯆꯥ ꯌꯥꯝ ꯀꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯨ ꯃꯇꯝꯗ 1Kꯗꯤ ꯍꯦꯜꯂꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯈꯣꯠꯂꯦ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯅ ꯑꯗꯨꯗꯤ ꯐꯔꯦ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯣꯏꯅ ꯅꯪ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯏꯚꯦꯟ ꯑꯃ ꯚꯤꯗꯤꯑꯣ ꯇꯧꯗꯣꯔꯤ ꯑꯗꯨꯗ ꯋꯤꯟꯇꯔ ꯕ꯭ꯔꯦꯛ ꯃꯇꯝꯗ ꯅꯪ ꯚꯤꯗꯤꯑꯣ ꯀꯥꯞꯀꯦꯔꯥ ꯈꯣꯠꯀꯦꯔꯥ ꯍꯥꯏ ꯑꯩꯅ ꯍꯣꯏ ꯍꯥꯏꯔꯦꯀꯣ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯥꯞꯇꯣꯏꯅꯤ ꯀꯩꯗꯧꯕꯅꯣ ꯊꯥꯏꯅꯁꯨ ꯆꯥꯟꯗꯤꯒꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯑꯩꯁꯨ CU ꯐꯦꯁꯇꯤꯚꯦꯜꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯀꯥꯞꯄꯦꯕꯀꯣ ꯑꯗꯨꯒꯤ ꯇꯧꯕꯗꯨꯗ ꯑꯩꯅ ꯀꯥꯞꯄꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯐ꯭ꯔꯤꯗ ꯀꯥꯞꯇꯕꯩ ꯅꯤꯡꯗꯅ ꯑꯩꯗꯤ ꯍꯣꯏ ꯍꯥꯏꯗꯣꯛꯏꯅꯤꯀꯣ ꯑꯩꯗꯤ ꯁꯨꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯥꯞꯄꯣ ꯍꯥꯏꯕꯅꯤꯅ ꯀꯥꯞꯀꯦꯅ ꯑꯩꯗꯤ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯃꯨꯛ ꯀꯧꯔꯦ ꯅꯪ ꯁꯨꯃꯥꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯄꯩꯁా ꯈꯔ ꯄꯤꯒꯦ ꯑꯗꯨꯅ ꯋꯥꯔꯛ ꯄꯥꯔꯃꯤꯠ ꯇꯥꯟꯅꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯇꯧ ꯀꯥꯟꯁꯤꯗ ꯑꯩꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯐ꯭ꯔꯤꯗ ꯀꯥꯞꯇꯣꯏꯅꯤ ꯇꯧꯔꯀꯥꯟꯗ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯔꯛꯑꯃꯤꯅ ꯑꯩꯁꯦ ꯂꯨꯄꯥ 1000 NTD 1,000 ꯐꯪꯉꯦ ꯑꯍꯥꯟꯕ ꯑꯩꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯤꯗꯤꯑꯣ ꯀꯥꯞ ꯀꯥꯟꯁꯤꯗ ꯑꯗꯨ ꯀꯥꯞꯈ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯀꯥꯞꯇ꯭ꯔꯦ ꯆꯨꯝꯅ ꯁꯨꯝ ꯑꯩꯅ ꯑꯇꯩ ꯑꯗꯨꯝ ꯀꯥꯞꯄꯤꯁꯤꯅ ꯀꯃꯥꯏꯅ ꯀꯥꯞꯀꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯍꯩ ꯈꯣꯠꯂꯦ ꯃꯣꯏꯅ ꯈꯪꯕꯗꯒꯤ ꯁꯨꯝ ꯍꯥꯏꯗꯤ ꯐꯤꯜ ꯇ꯭ꯔꯤꯞꯀꯨꯝꯕ ꯆꯠꯄ ꯈꯣꯠꯄꯁꯦ ꯁꯥꯇ꯭ꯔ ꯁ꯭ꯂꯣꯠ ꯄꯤꯀꯣ ꯃꯤ 20 ꯁ꯭ꯂꯣꯠ ꯍꯥꯡꯕ 10 ꯁ꯭ꯂꯣꯠ ꯍꯥꯡꯕ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯗꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯔ ꯑꯣꯏꯗꯣꯏꯅꯦꯅ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯁ꯭ꯂꯣꯠꯁꯦ ꯐꯤꯜ ꯑꯞ ꯇꯧꯗ꯭ꯔꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯃꯁꯥ ꯃꯇꯣꯝꯗ ꯑꯗꯨꯝ ꯌꯥꯎꯍꯟꯕꯗꯣ ꯑꯗꯨꯒ ꯑꯩꯒꯤ ꯔꯤꯖꯥꯔꯞꯀ ꯇꯧꯕꯤꯔꯒ ꯇꯧ ꯀꯥꯟꯗ ꯑꯩꯁꯦ ꯑꯗꯨꯝ ꯐꯤꯜ ꯇ꯭ꯔꯤꯞ ꯃꯈꯜ ꯑꯇꯣꯞꯄ ꯃꯌꯥꯝ ꯆꯠꯄ ꯈꯣꯠꯄꯗ ꯑꯗꯨꯝ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯀꯥꯞꯄꯦꯀꯣ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯐꯖꯅ ꯀꯥꯞꯄꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯑꯩꯁꯦ ꯍꯥꯟꯅ ꯁꯤꯅꯦꯃꯦꯇꯤꯛ ꯚꯤꯗꯤꯑꯣꯒꯨꯝꯕ ꯈꯔ ꯀꯥꯞꯄ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯥꯞꯄꯦ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯍꯩꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯩꯅ ꯁꯨꯝ ꯀꯥꯞꯄꯗꯣ ꯄꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩ ꯃꯣꯏꯅ ꯑꯩꯁꯦ ꯑꯗꯨꯝ ꯏꯟꯚꯥꯏꯠ ꯇꯧꯔꯛꯑꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯀꯥꯟꯁꯤꯗ ꯅꯣꯡꯃ ꯁꯝꯃꯔ ꯕ꯭ꯔꯦꯛ ꯊꯥꯕ ꯃꯇꯝꯁꯤꯗ ꯊꯥ 2 ꯃꯈꯥꯏ ꯁꯝꯃꯔ ꯕ꯭ꯔꯦꯛ ꯊꯥꯏ ꯁꯝꯃꯔ ꯕ꯭ꯔꯦꯛ ꯊꯥ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯏꯟꯗꯤꯌꯥ ꯃꯆꯥ ꯃꯌꯥꯝꯁꯤꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦꯀꯣ ꯑꯩꯁꯦ ꯏꯇꯣꯝ ꯂꯩꯔꯦ ꯕꯣꯔꯤꯡ ꯇꯤ ꯆꯨꯈꯠꯂꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯃꯇꯣꯝꯗ ꯂꯣꯏ ꯆꯠꯅꯈ꯭ꯔꯕꯅꯤꯅ ꯑꯩ ꯏꯇꯣꯝ ꯂꯩꯍꯧꯔꯕꯅꯤꯅ ꯑꯩꯅ ꯅꯣꯡꯃ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯑꯝꯗ ꯍꯥꯏ ꯃꯦꯝ ꯚꯣꯂꯨꯟꯇꯤꯌꯔ ꯋꯥꯔꯛꯀꯨꯝꯕ ꯂꯩꯒꯗ꯭ꯔꯥ ꯁꯝꯃꯔ ꯕ꯭ꯔꯦꯛꯇ ꯑꯩ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯁꯦ ꯁꯨꯝ ꯏꯇꯣꯝ ꯂꯩꯕꯁꯦ ꯕꯣꯔꯤꯡ ꯈꯔ ꯆꯨꯔꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯣꯏꯅ ꯂꯩꯅꯤ ꯅꯪ ꯍꯥꯏꯔꯛꯀꯦ ꯅꯣꯡꯃ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯣꯖꯥ ꯅꯨꯄꯤ ꯏꯟꯗꯤꯌꯥ ꯅꯨꯄꯤ ꯑꯃ ꯂꯧꯕ ꯂꯥꯛꯄꯒꯤ ꯃꯇꯥꯡ ꯑꯃ ꯊꯣꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯖꯥ ꯅꯨꯄꯤꯁꯦ ꯑꯩꯁꯦ ꯂꯧꯕꯒ ꯆꯠꯂꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯀ ꯇꯧꯗꯅ ꯏꯟꯗꯤꯌꯥ ꯅꯨꯄꯤꯁꯦ ꯑꯣꯛꯄ ꯆꯠꯄ
India ꯅꯨꯄꯤꯗꯤ ꯑꯣꯛꯄ ꯆꯠꯄ ꯅꯠꯇꯕ ꯃꯥꯅ ꯁꯥꯇ꯭ꯔ ꯑꯇꯣꯞꯄ ꯂꯥꯛꯄ ꯈꯣꯠꯄ ꯑꯣꯛꯄ ꯆꯠꯂꯦꯀꯣ ꯑꯩꯁꯦ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯑꯦꯛꯁꯆꯦꯟꯖ ꯂꯥꯛꯄ ꯈꯣꯠꯄ ꯑꯣꯛꯄ ꯆꯠꯂꯦ ꯑꯗꯨꯒ ꯅꯣꯡꯃꯅ ꯑꯣꯖꯥ ꯅꯨꯄꯤ ꯑꯃ ꯂꯥꯛꯄꯒꯤ ꯃꯥꯒꯤ ꯗꯣꯔꯃꯤꯇ꯭ꯔꯤꯗ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯏ ꯀꯥ ꯀꯩꯀꯥꯗ ꯄꯣꯠ ꯆꯩ ꯍꯣꯟꯖꯟ ꯈꯣꯠꯆꯟꯕ ꯇꯧꯕ ꯈꯣꯠꯄꯒꯤꯒ ꯃꯇꯦꯡꯒ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯣꯏ ꯁꯨꯝ ꯇꯧꯕꯗꯒꯤ ꯊꯔꯠ ꯁꯦꯃꯤꯁꯇꯔꯒꯤ ꯍꯧꯔꯛꯄꯁꯤꯗꯗꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯃꯥꯂꯦꯝ ꯅꯪ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯈꯣꯠꯄꯁꯨ ꯅꯪ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯏ ꯑꯗꯨ ꯅꯪ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯒꯦꯔꯥ ꯈꯣꯠꯂꯒꯦꯔꯥ ꯍꯥꯏ ꯑꯩꯅ ꯀꯩ ꯊꯕꯛꯅꯣ ꯈꯣꯠꯄꯅꯣ ꯍꯪꯉꯦ ꯃꯣꯏꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯅ ꯂꯩꯔꯣ ꯁꯨꯃꯥꯏꯅ ꯏꯟꯐꯣ ꯁꯦꯁꯟꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯍꯦꯛ ꯌꯥꯎꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯁꯥꯏꯟ ꯀꯩꯀꯩ ꯇꯧꯕ ꯃꯇꯝꯗꯁꯨ ꯍꯦꯛ ꯌꯥꯎꯕ ꯃꯤ ꯑꯣꯛꯊꯣꯛ ꯑꯣꯛꯁꯤꯟ ꯇꯧꯕ ꯑꯗꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯨ ꯍꯦꯛ ꯀꯥꯞꯄ ꯐꯣꯇꯣꯁꯨ ꯍꯦꯛ ꯀꯥꯞꯄ ꯇꯧꯔꯣ ꯈꯣꯠꯂꯣ ꯇꯧꯀꯥꯟꯗ ꯃꯇꯝꯗ ꯑꯩꯁꯨ ꯀꯦꯃꯦꯔꯥ ꯑꯗꯨ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯩ ꯄꯩꯁꯥꯗꯨꯁꯨ ꯑꯜꯇꯥ ꯍꯥꯏꯀꯣ ꯉꯁꯥꯏ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯑꯗꯨꯗꯩꯁꯨ ꯐꯪꯉꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯩꯁꯨ ꯐꯪꯉꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯀꯣꯝꯗꯅ ꯇꯧꯋꯦꯕꯀꯣ ꯑꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯊꯋꯥꯏ ꯌꯥꯎꯅ ꯃꯇꯦꯡ ꯍꯥꯏꯗꯤ ꯁꯤꯟꯁꯤꯌꯔ ꯑꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯗꯤꯀꯣ ꯃꯣꯏꯅ ꯃꯤꯒꯤ ꯊꯕꯛꯁꯦ ꯃꯒꯨꯟ ꯂꯩꯅ ꯐ꯭ꯔꯤꯗ ꯇꯧꯍꯟꯒꯦ ꯍꯥꯏꯕ ꯅꯠꯇꯕ ꯃꯒꯨꯟ ꯂꯩꯅ ꯌꯥꯝꯅ ꯍꯩꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯁꯦ ꯑꯗꯨꯑꯣꯏꯁꯨ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛꯇꯨꯒꯤꯗꯃꯛꯇ ꯃꯣꯏꯅ ꯚꯦꯂꯨ ꯈꯪꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯕꯤꯕꯀꯣ ꯍꯥꯏꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯑꯗꯨꯝ ꯄꯤꯕꯤ ꯑꯗꯒꯤꯗꯤ ꯑꯩ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯄꯤꯀꯣ ꯃꯣꯏꯅ ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯟꯗꯤꯒꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯊꯥꯏꯅ CU ꯐꯦꯁꯇꯤꯚꯦꯜ ꯇꯧꯕ ꯃꯇꯝꯗ ꯑꯩꯁꯦ ꯕꯦꯅꯤ ꯗꯌꯥꯜ ꯏꯁꯩ ꯁꯛꯄꯗꯣ ꯕꯣꯂꯤꯋꯨꯗꯀꯤ ꯃꯥ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯃꯣꯏꯅ ꯀꯩꯅꯣ ꯇꯧ ꯈꯣꯠꯂꯨ ꯃꯇꯝꯗ ꯑꯩꯁꯦ ꯕ꯭ꯂꯣꯛ ꯅꯝꯕꯩ ꯆꯠꯂꯨꯕꯅꯦ ꯑꯗ ꯊꯦꯡꯅꯔ ꯀꯥꯟꯗ ꯒꯤꯝꯕꯜ ꯀꯦꯃꯦꯔꯥ ꯀꯩ ꯌꯥꯎꯔ ꯆꯠꯄꯗꯨꯗ ꯁꯨꯃꯥꯏꯅ CU ꯐꯦꯁꯇꯤꯚꯦꯜꯒꯤ ꯅꯪ ꯚꯤꯗꯤꯑꯣ ꯅꯝꯕꯤꯌꯨ ꯅꯪ ꯃꯦꯟ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯔ ꯑꯣꯏꯌꯨ ꯈꯣꯠꯂꯨ ꯑꯗꯨꯗꯣ ꯍꯥꯏꯕꯗꯨꯗ ꯑꯩꯁꯦ ꯍꯣꯏꯅ ꯌꯥꯔꯦꯕꯀꯣ ꯌꯥꯕꯗꯨꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯄꯤꯅꯤ ꯍꯥꯏ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯤꯡꯁꯦ ꯃꯥꯂꯦꯝꯉꯥꯟꯕ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯔ ꯑꯃꯅ ꯁ꯭ꯄꯦꯂꯤꯡꯁꯦ ꯂꯥꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯁ꯭ꯄꯦꯂꯤꯡꯗꯨꯐꯥꯎꯗ ꯁꯦꯝꯗꯣꯛꯄꯤꯌꯨꯕꯨ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯤꯈ꯭ꯔꯗꯤ ꯄꯤꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯗꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯑꯗꯣ ꯃꯤꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯁꯤꯟꯁꯤꯌꯔ ꯑꯣꯏꯕ ꯑꯗꯨꯒ ꯃꯤꯒꯤ ꯇꯧꯕꯤꯃꯟ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯇꯥꯏꯋꯥꯟꯗꯗꯤꯀꯣ ꯑꯗꯨꯒ ꯌꯦꯡꯉꯣ ꯉꯁꯥꯏ ꯑꯩꯅ ꯏꯟꯗꯤꯌꯥꯗꯒꯤ ꯗꯣꯀꯨꯃꯦꯟ ꯋꯥꯠꯂꯛꯄꯗꯨꯅ ꯑꯩꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯩꯁꯥ ꯍꯦꯟꯅ ꯇꯤꯡꯍꯜꯂꯦ ꯆꯦ ꯆꯥꯡ ꯇꯥꯟꯅꯕ ꯃꯇꯝꯗ ꯋꯥꯍꯜꯂꯦ ꯑꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯍꯟꯕꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯗꯨꯅ ꯐꯖꯅ ꯇꯧꯕꯤꯔꯛꯇꯕꯩ ꯅꯠꯇ꯭ꯔꯥ ꯑꯗꯩꯗꯤ ꯌꯦꯡꯉꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯗꯁꯨ ꯄꯨꯂꯤꯁꯀꯤ ꯀ꯭ꯂꯤꯌꯔꯦꯟꯁ ꯔꯤꯄꯣꯔꯠ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗꯨꯁꯨ ꯇꯥꯏꯋꯥꯟꯗꯒꯤ ꯂꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯗꯣꯀꯨꯃꯦꯟ ꯑꯃ ꯆꯦ ꯑꯃ ꯇꯥꯟꯅꯕ ꯃꯇꯝꯗ ꯍꯌꯦꯡ ꯂꯥꯛꯎ ꯑꯣꯔ ꯗꯦꯠ ꯑꯁꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯅꯤ ꯆꯠꯂꯅꯤ ꯑꯗꯣ ꯑꯩ ꯊꯕꯛ ꯆꯤꯟꯗꯅ ꯇꯧꯗ꯭ꯔꯦ ꯃꯊꯪ ꯂꯥꯛꯎ ꯑꯃꯨꯛ ꯍꯥꯏꯔꯅꯤꯀꯣ ꯑꯗꯩꯗꯤ ꯍꯥꯏꯗꯤ ꯑꯣꯐꯤꯁꯥꯔꯗꯨꯗꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯈꯥꯗ ꯂꯩꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨꯅ ꯎꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯦ ꯆꯥꯡꯗꯣ ꯁꯠ 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 ꯇꯧ ꯌꯥꯕꯗꯣ ꯄꯤꯅꯤꯡꯇꯗꯅ ꯇꯧꯍꯟꯅꯤꯡꯇꯗꯅꯀꯣ ꯃꯣꯏꯅ ꯑꯃꯨꯛ ꯃꯔꯛꯇ ꯂꯩꯕꯁꯤꯡꯗꯨꯅ ꯑꯃꯨꯛ ꯆꯥ ꯊꯛꯅꯕ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧꯗ꯭ꯔꯥ ꯑꯗꯣ ꯇꯥꯏꯋꯥꯟꯗꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯨꯂꯤꯁꯀꯤ ꯀ꯭ꯂꯤꯌꯔꯦꯟꯁ ꯔꯤꯄꯣꯔꯠ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯗꯣꯀꯨꯃꯦꯟꯁꯦ ꯑꯣꯟꯂꯥꯏꯟꯗ ꯑꯩꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯅꯤ ꯑꯗꯨꯗꯨꯒ ꯗꯦꯠ ꯑꯁꯨꯛꯇ ꯂꯥꯛꯎ ꯍꯥꯏꯔꯅꯤ ꯃꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯃꯣꯏꯅ ꯔꯦꯗꯤ ꯂꯩꯔꯦ ꯅꯪꯒꯤ ꯄꯣꯠꯁꯦ ꯔꯦꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯇꯥꯛ ꯂꯥꯎ ꯆꯠꯄꯁꯦ ꯑꯗꯨꯝ ꯔꯦꯗꯤ ꯂꯩꯔꯝꯃꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯂꯨꯄꯥ 100 ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯐꯤ ꯇꯥꯏꯋꯥꯟꯒꯤ ꯂꯨꯄꯥ 100 ꯄꯤꯔꯒ ꯌꯥꯔꯦꯀꯣ ꯑꯗꯨ ꯑꯗꯨꯝ ꯄꯤꯔꯦ ꯈꯨꯗꯛꯇ ꯃꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯄꯤꯔꯦ ꯑꯍꯦꯟꯕ ꯑꯝꯇ ꯄꯤꯗꯦ ꯑꯗꯩ ꯉꯁꯥꯏꯒꯤ ARC ꯇꯥꯟꯅꯕ ꯃꯇꯝꯗꯁꯨ 10 days working day 10 working days ꯆꯪꯒꯅꯤ ꯍꯥꯏꯕꯁꯦ 10 working days ꯑꯗꯨꯝ ꯆꯪꯉꯦꯕ ꯗꯥꯏꯔꯦꯛ ꯑꯍꯦꯟꯕ ꯑꯝꯇ ꯆꯪꯗꯦꯕ ꯑꯗꯨꯅ ꯃꯤꯒꯤꯗꯤ ꯑꯁꯨꯛ ꯏꯟꯗꯤꯌꯥꯗꯒꯤ ꯇꯥꯏꯋꯥꯟꯗ ꯂꯥꯛꯄꯁꯤꯅ ꯍꯦꯟꯅ ꯋꯥꯏꯑꯦꯕꯀꯣ ꯇꯥꯏꯋꯥꯟꯗ ꯌꯧꯔꯛꯈ꯭ꯔ ꯇꯥꯔꯒꯗꯤ ꯗꯣꯀꯨꯃꯦꯟꯒꯤ ꯑꯣꯏꯔꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯣꯏꯔꯣ ꯀꯩꯁꯨ ꯋꯥꯗꯦ ꯃꯤꯗꯤ ꯑꯁꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕꯁꯦ ꯃꯇꯝ ꯆꯥꯅ ꯇꯧꯋꯦꯕ ꯑꯗꯨꯒ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯗꯤ ꯍꯣꯏ ꯇꯥꯏꯋꯥꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯉꯒ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔꯗ ꯄꯩꯁా ꯀꯌꯥꯝ ꯂꯩꯇꯦꯅ ꯃꯥꯒꯤ ꯕꯖꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯥꯏꯄꯦꯟꯁꯦ ꯃꯣꯏꯅ ꯗꯤꯁꯥꯏꯠ ꯇꯧꯕꯅꯤ ꯑꯗꯨꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯍꯣꯏ ꯃꯥꯁꯇꯔꯗ 8,000 ꯄꯤꯅꯤ ꯑꯗꯨꯒ ꯀꯩꯅꯣꯗ PhDꯗ 15,000 ꯄꯤꯅꯤ ꯍꯥꯏꯕꯁꯦ ꯐꯤꯛꯁ ꯅꯠꯇꯦꯕ ꯍꯟꯊꯔꯛꯄ ꯌꯥꯎꯒꯅꯤꯕ ꯃꯔꯛꯇ ꯑꯗꯨꯅ ꯁꯤꯁꯨ ꯈꯔ ꯀꯟꯁꯤꯗꯔ ꯇꯧ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯒꯗꯧꯕꯗꯨꯅ ꯅꯪꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯍꯥꯟꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯈꯪꯇꯣꯛꯄ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯗꯨꯀꯦꯁꯟꯗꯒꯤ ꯊꯥꯕ ꯁ꯭ꯀꯣꯂꯔꯁꯤꯞꯁꯤꯅ ꯍꯦꯟꯅ ꯐꯩ MOEꯗꯒꯤ ꯃꯥꯁꯇꯔꯒꯤꯅ 15,000 ꯄꯤꯔꯒ PhDꯒꯤꯅ 20,000 ꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯑꯦꯀꯥꯗꯃꯤꯛ ꯁꯤꯅꯤꯀꯥꯒꯤ PhD ꯇꯧꯕꯒꯤꯁꯨ ꯂꯩ
ꯑꯗꯨꯒꯤꯗꯨꯗꯤ ꯑꯩ ꯌꯥꯝ ꯀꯟꯅꯗꯤ ꯑꯀꯨꯞꯄꯗꯤ ꯈꯪꯖꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯍꯌꯦꯡꯋꯥꯏ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯅꯤ ꯍꯥꯏꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯁ꯭ꯇꯥꯏꯄꯦꯟꯁꯦ ꯍꯟꯊꯈ꯭ꯔꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯞꯄꯣꯔꯠꯁꯦ ꯌꯨꯝꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯞꯄꯣꯔꯠ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯈꯟ ꯇꯥꯔꯦ ꯑꯗꯒꯤ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯆꯥꯏꯅꯤꯁꯁꯦ ꯍꯩꯗꯅ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯍꯦꯛꯇ ꯐꯠ ꯂꯥꯎ ꯆꯠꯂꯒ ꯇꯧꯔꯨꯅꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦꯕꯀꯣ ꯍꯦꯛꯇ ꯍꯩꯇ꯭ꯔꯒꯗꯤ ꯑꯗꯨꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤꯗꯅ ꯍꯥꯏꯗꯤ ꯇꯥꯏꯋꯥꯟꯗ ꯂꯩꯕꯁꯦ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯒ ꯏꯪꯂꯤꯁ ꯍꯩꯇꯅ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯍꯥꯏꯗꯤ ꯏꯪꯂꯤꯁ ꯍꯩꯇꯅ ꯑꯃꯦꯔꯤꯀꯥꯗ ꯊꯕꯛ ꯇꯧꯔꯨꯅꯤ ꯍꯥꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯥꯏꯋꯥꯟꯗ ꯂꯥꯛꯑꯗꯤ ꯆꯥꯏꯅꯤꯁ ꯍꯩꯇ꯭ꯔꯒꯗꯤ ꯍꯣꯏ ꯂꯩꯕꯕꯨꯗꯤ ꯌꯥꯏ ꯒꯨꯒꯜ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯑꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯗꯨꯕꯨ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯏ ꯑꯗꯨꯕꯨ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕꯁꯦ ꯍꯦꯛꯇ ꯇꯧꯅꯤꯡꯉꯦꯅ ꯍꯦꯛꯇ ꯐꯪꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯍꯥꯏꯗꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯁꯤꯗ ꯂꯩ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯅꯃꯛ ꯄꯩꯁꯥ ꯄꯥꯏꯕ ꯁꯥꯇ꯭ꯔ ꯂꯣꯏ ꯂꯥꯛꯄ ꯅꯠꯇꯦ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯣꯏꯅꯤ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯚꯤꯌꯦꯠꯅꯥꯝꯗꯒꯤ ꯏꯟꯗꯣꯅꯦꯁꯤꯌꯥꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯅꯕꯅꯤꯅ ꯃꯣꯏꯁꯨ ꯄꯩꯁꯥꯗꯣ ꯀꯣꯟꯅꯗꯕꯅꯤꯅ ꯃꯣꯏꯁꯨ ꯃꯁꯥ ꯃꯁꯥꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯂꯣꯏꯅ ꯅꯤꯔꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯍꯦꯛꯇ ꯄꯩꯁꯥ ꯄꯥꯏꯗꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯣꯏꯀꯣ ꯑꯗꯨꯕꯨ ꯃꯁꯥ ꯃꯁꯥꯅ ꯄꯩꯁꯥ ꯇꯥꯟꯖꯔꯀꯥꯟꯗ ꯑꯣꯔ ꯃꯁꯥ ꯃꯁꯥꯅ ꯉꯝꯅꯕ ꯍꯣꯠꯅꯖꯕꯁꯤꯒꯤ ꯅꯨꯡꯉꯥꯏꯖꯕꯁꯦ ꯋꯥꯔꯤ ꯑꯃꯁꯨ ꯍꯥꯏꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯣꯡ ꯀꯣꯡꯒꯤ ꯉꯁꯥꯏꯒꯤ ꯔꯨꯝꯃꯦꯠꯇꯣ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯁꯦ ꯐꯣꯟꯒꯁꯦ ꯑꯇꯥꯡ ꯑꯇꯥꯡꯕ ꯑꯥꯏꯐꯣꯟ ꯃꯇꯝꯗꯨꯗ 14 Pro Max ꯀꯥꯁꯦ ꯄꯥꯏꯗꯅ ꯑꯗꯒꯤ ꯃꯥꯎꯁ ꯀꯤꯕꯣꯔꯗꯀꯥꯁꯦ ꯑꯇꯥꯡ ꯑꯇꯥꯡꯕ ꯉꯥꯛꯇꯅꯤꯀꯣ ꯃꯥ ꯄꯥꯏꯔꯤꯁꯦ ꯑꯗꯨ ꯃꯥ ꯃꯁꯥꯅ ꯃꯁꯥ ꯀꯩꯅꯣ ꯇꯧꯖꯔꯀꯥꯟꯗ ꯂꯩ ꯉꯥꯛꯇꯅꯤ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯇꯧꯔꯀꯥꯟꯗ ꯂꯩ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯋꯤꯟꯇꯔ ꯕ꯭ꯔꯦꯛ ꯊꯥ ꯃꯇꯝꯗ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯆꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯔꯝꯒꯦꯗ ꯑꯩ ꯋꯤꯟꯇꯔ ꯕ꯭ꯔꯦꯛꯇ ꯄꯩꯁా ꯌꯥꯝ ꯇꯥꯜꯂꯨꯔꯒꯦ ꯄꯩꯁꯥ ꯇꯥꯟꯊꯔ ꯆꯠꯂꯨꯔꯒꯦꯅ ꯍꯥꯏꯔꯝꯃꯦ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯌꯨꯝꯗ ꯆꯠꯂꯒ ꯐꯦꯃꯤꯂꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯍꯦꯟꯇꯣꯛꯇꯅꯀꯣ ꯍꯣꯡ ꯀꯣꯡꯗ ꯑꯃꯨꯛ ꯄꯩꯁꯥꯒꯤ ꯚꯦꯂꯨꯁꯦ ꯋꯥꯡꯕꯅꯤ나 ꯄꯩꯁꯥꯗꯣ ꯈꯔ ꯌꯥꯝ ꯍꯦꯟꯅ ꯇꯥꯜꯂꯨꯔꯒ ꯇꯥꯏꯋꯥꯟꯗ ꯂꯥꯛꯄ ꯃꯇꯝꯗꯤ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯗꯣꯏ ꯑꯗꯨꯅ ꯋꯤꯟꯇꯔ ꯕ꯭ꯔꯦꯛꯇꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥ ꯃꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯁꯝꯃꯔ ꯕ꯭ꯔꯦꯛ ꯊꯥꯔꯛꯄꯗ ꯋꯤꯟꯇꯔ ꯕ꯭ꯔꯦꯛ ꯊꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯊꯣꯛꯎꯔꯒꯦ ꯂꯥꯡꯊꯣꯛꯎꯔꯒꯦ ꯀꯣꯏꯊꯣꯛꯎꯔꯒꯦ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯍꯣꯠꯅꯕ ꯀꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯣꯏꯗꯤ ꯋꯤꯟꯇꯔ ꯕ꯭ꯔꯦꯛ ꯊꯥꯔꯛꯄꯗꯨꯗ ꯁꯝꯃꯔ ꯕ꯭ꯔꯦꯛ ꯊꯥꯔꯛꯄꯗꯨꯗ ꯑꯩ ꯌꯨꯝꯗ ꯆꯠꯂꯒ ꯄꯩꯁꯥ ꯇꯥꯜꯂꯨꯔꯒꯦ ꯍꯜꯂꯛꯑꯦ ꯃꯥꯗꯣ ꯑꯩꯉꯣꯟꯗ ꯅꯣꯛꯇꯅ ꯑꯩꯉꯣꯟꯗ ꯑꯩ ꯄꯩꯁꯥ ꯃꯌꯥꯝ ꯁꯤ ꯇꯥꯜꯂꯛꯑꯦ ꯈꯣꯠꯂꯦ ꯑꯉꯥꯡꯗꯨꯅ ꯎꯠꯂꯦꯀꯣ ꯑꯗꯨ ꯑꯩꯁꯨ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯅ ꯇꯥꯅꯤꯡꯕꯗꯣ ꯍꯥꯏꯗꯤ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕꯀ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕꯗꯨꯒꯤ ꯃꯁꯥꯅꯒ ꯂꯩꯅꯤꯡꯕ ꯂꯩꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯕꯗ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕꯗꯒꯤ ꯑꯩꯁꯨ ꯍꯦꯟꯅ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯅ ꯃꯥꯁꯇꯔ ꯇꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝꯗꯒꯤ ꯄꯩꯁꯥꯁꯦ ꯅꯤꯔꯣꯏꯒꯦ ꯈꯟꯕꯗꯨꯃꯥꯏꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯜꯂꯛꯄꯗ ꯍꯦꯟꯅ ꯑꯩꯁꯦ ꯑꯩꯉꯣꯟꯗ ꯑꯦꯟꯀꯔꯦꯖꯃꯦꯟ ꯄꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯇꯥꯏꯋꯥꯟꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯈꯛꯇꯪꯗꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯒꯤ ꯄꯩꯁꯥ ꯅꯤꯒꯤ ꯑꯗꯨꯒ ꯑꯩ ꯃꯥꯁꯇꯔ ꯂꯣꯏꯔꯀꯥꯟꯗ ꯌꯨꯝ ꯊꯣꯛꯂꯛꯄꯗꯨꯗ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯇꯤꯀꯦꯠ ꯀꯛꯑꯒ ꯊꯣꯛꯑꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯁꯥꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯈꯟꯕ ꯃꯇꯝꯗꯁꯨ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤꯗꯨꯁꯨ ꯐꯖꯅ ꯃꯨꯟꯅ ꯌꯦꯡꯊꯣꯛꯑꯣ ꯆꯍꯤ ꯑꯃꯒꯤ ꯈꯛꯇꯪꯒꯤ ꯄꯤꯗꯣꯏꯔꯥ ꯑꯗꯒꯤꯗꯤ ꯍꯌꯦꯡꯋꯥꯏ ꯀꯣꯟꯅ ꯔꯤꯅ꯭ꯌꯨ ꯇꯧꯔꯀꯥꯟꯗ ꯍꯟꯊꯕ ꯈꯣꯠꯊꯕꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯄꯩꯁా ꯍꯟꯊꯔꯀꯥꯟꯗ ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯑꯣꯔ ꯃꯦꯟꯇꯦꯜꯒꯤ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕ ꯉꯝꯅꯤ ꯍꯥꯏꯔꯀꯥꯟꯗ ꯆꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯇ꯭ꯔ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯨꯕꯨ ꯏꯟꯐꯣꯔꯃꯦꯁꯟ ꯋꯥꯠꯄꯗꯒꯤ ꯑꯁꯨꯃꯥꯏꯅ ꯆꯠꯄ ꯌꯥꯏ ꯍꯥꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯅ ꯑꯩꯅ ꯈꯟꯖꯔꯀꯥꯟꯗ ꯁꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯒ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯕ PhD ꯇꯧꯅꯤꯡꯕ ꯑꯣꯔ ꯄꯣꯁ ꯗꯣꯛ ꯇꯧꯅꯤꯡꯕ ꯑꯗꯒꯤ ꯃꯥꯁꯇꯔ ꯇꯧꯅꯤꯡꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯡꯗꯨꯁꯨ ꯍꯦꯟꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗ ꯏꯟꯗꯤꯌꯥꯗ ꯆꯠꯂꯒ ꯇꯝꯕꯗ ꯄꯩꯁꯥ ꯊꯥꯗꯒꯗꯧ ꯑꯗꯨꯃꯥꯏꯅ ꯊꯥꯗꯕꯒꯤ ꯃꯍꯨꯠꯇ ꯁꯨꯃꯥꯏꯅ ꯇꯥꯏꯋꯥꯟꯗꯅꯤ ꯈꯪꯗꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯉꯒ ꯑꯗꯨꯒ ꯈꯔ ꯑꯋꯥꯠꯄꯗꯨꯅ ꯌꯨꯝꯗꯒꯤ ꯃꯦꯟꯊꯣꯛ ꯃꯦꯟꯁꯤꯟ ꯇꯧꯔꯒꯦꯅ ꯈꯜ ꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯄꯩꯁా ꯌꯥꯝꯅ ꯂꯩꯇ꯭ꯔꯒꯁꯨ ꯃꯄꯥꯟ ꯂꯝꯗ ꯇꯝꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯅꯤꯡꯗꯅ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏ ꯈꯟ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯃꯆꯥ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯅ ꯀ꯭ꯔꯣꯝꯗ ꯆꯪꯉꯀꯥꯟꯗ ꯁ꯭ꯇꯗꯤ ꯏꯟ ꯇꯥꯏꯋꯥꯟ ꯀꯩꯒꯨꯝꯕ ꯐꯣꯟꯗ ꯇꯧ ꯇꯥꯔꯒꯁꯨ ꯐꯣꯟꯗꯨꯗ ꯗꯦꯛꯁꯇꯣꯞ ꯃꯣꯗ ꯑꯣꯟꯊꯣꯛꯑꯒ ꯑꯗꯨꯝ ꯇꯧ ꯌꯥꯕꯅꯤꯀꯣ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯎꯅꯤꯀꯣ ꯁꯤ ꯒꯦꯠ ꯁ꯭ꯇꯥꯔꯇꯦꯠ ꯑꯣꯔ ꯁꯤꯗ ꯁꯔꯆꯇ ꯇꯧꯔꯁꯨ ꯌꯥꯏ
get started ta tawkanda hoi nangna handagi khangaba university amada tawge haidi fine a university or college lere ko aduga sina scholarship lere adu akhoi main oina program nangna tamningiba karamba department or kari program da tawni haidi si fine program je thibana phai ko ada sita thole ko magi National Yangming Chowtung University da smaina institute makhan to es wana da nangna ahan ma tawduje somna kangi da oirom thangma site lei ji da kai taw ya ga si university khandar ju ko field of study je nang kai tawni hai matam da se business administration tawning bra engineering and engineering trades example engineering khalaji ko engineering da mayam layer ni makhan ada field of study engineering khan gre level of study je bachelor tawning bra master tawning bra ado akhoi je master gi ayamba sida Taiwan da na English ta ko na master gi khalaji ko ada sida tholai jini ko nakana ada amuk tak je above 90% or dia bra 70 or bra under 50% ado yainge 50% above or bisina phai ko siju khanjalaje aduga Taiwan ki karam pham da northern da tawning bra central Taiwan da tawning bra southern tawning bra eastern offshore any haidi jaga nang apamang khan yai ko sidi khalarus maramdi akhoina heng wai university to karamba university da hange haba thibina phai ko sida ahamba da biomedical science and engineering hai ko sida engineering gi sida mu hena sida amuk thoe ko engineering and trades kaino sida engineering trades da hena mayam laitra ado sida mai ji loi khanjale sida khanbadi ado akoina akang naba specific oina kai khanji mechanical engineering wari bo ko aduga tai kai computer engineering di all da mai ja hajiki oina si industrial engineering ji khanjalagi ko atopa da yaram bodi yai adagi somna kanda tourism gi silai ko travel and tourism gumba sum khalaje mai tholak podo kai yaw gi no journalism gi ju sida lay aduga language kumba tambagi da si Chinese tambagi ju lay ko mai je foreign language and Mandarin in Chinese Mandarin tambagi ju lay male ko ada si khoina select tawro matung si thole Department of Industrial Engineering and Management jida National Taipei University of Technology sida mai je 50% English ta ai hai je bilingual oi duni ko aduga scholarship lay sida adu bachelor master PhD lay adagi somna kanda industrial engineering gi da ju Yangming Chowtung da su lay smaina thi dong ne ba aduga CD mana haipet chawrak pa thibai wani ko aduga pra in detail changi haita di nangna sida website thaije sida chango ba ko sida changkan sida direct university dugi website ta la ne ba university gi website tu da la kan nangna sida kai lay haidi graduation program da master PhD lay ba degi kai magi maru oi ba detail kai ka dudi university da changaga thibana phai ba ko aduga somna kanda sina mechanics scheme lay ko NTU National Taiwan University da si swai changa kan ne si moi Chinese da oi bra English version ni swai changa kan da amuk na main oi ba si admission gi swai na ga changa kan da kai changi foreign student gi swai tor kan da ne haidi magi criteria kai admission information ga ju sida yo changbadi yat ado smaina sida NTU international student lam zoom link lere smai sang kana thido khodong ne ba do khwai first ta university changdringa ji da si study in Taiwan ji da nangna tamningi ba poto karam da hange ha ba da sida thido khodong ni si study in Taiwan ha adu da sida thido kan da nangna apam ba do phangdoi ne